ꯂꯦꯡꯁꯤꯟ ꯕ꯭ꯔꯦꯛꯁꯤ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯃꯨꯛ ꯕ꯭ꯔꯦꯀꯤꯡ ꯕꯦꯗꯀꯤ ꯑꯅꯧꯕ ꯑꯦꯄꯤꯁꯣꯗ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯇꯥꯃꯤꯟꯅꯁꯤ एपिसोड 51 and 52 ꯃꯃꯥꯡꯒꯤ एपिसोडꯇ माइक जेसी अमदी वाल्टर मखोय अहुमना हिदाक अमदी तीन हिदाक चाइथोकपा कंपनी अमगा मानदुना कांग हिदाक चाइगदोरिबा युम खुदिंग चंगदुना मेट सुंगनबगीदमक्ता प्लान तौखी अमदी मेट सुंगबा हौखी मेट सिंग अदु योलुरगा फंगलकपा पैसा सिंग अदो यामी यामदे हाइदुना वाल्टर अमदी माइक मखोय अनि यामना साउनखी मखोय अनि गे मरक्ता मोट मानदबा अदु जेसीनदी यामना नुंगाइरमदे माइक एमरोमदना हेंग पुलिस डिपार्टमेंट दा जॉइन तौरे महाकिसु अनौबा प्रमोशन अमा फंगले जेसीना मेडिकल कंपनी दा लिडियादगी केमिकल लौबा लाकपा मतमदा मखोयना केमिकल बेरेन अमदगी केमिकल लौथोकपा लाकनरिङैदा केमिकल बेरेल सिंग अदुदा जीपीएस ट्रैकर हापदुना लेरमले लिडियाना तौरिबा थौदवसिदा माइकना लिडिया हाटकनी हाइदुना हाइखी मयाम मसी मतुंगदा करी अमुक थोकपगे हाइबदो मु वारी तामिनसी एपिसोड असिगी अहानबा सिंदा हेंग मागे अनौबा ऑफिस अदुदा मागे पोतचै अमदी फोटो नुंगतोना चिंगबा फजना सेमदुना लेरमी तंजा असिदा गोमेस अमदी वाल्टर चंगलई अदुगा गोमेस ना हाइरई हेंग नंगपु उनबा लाक्लिबसे कनानो येंगु हाइदुना हाइरमी वाल्टर ना हाइरई हेंग नंगे अनौबा ऑफिस अमा लेरे हाइबदुदा अइसे येंगनिंगमनकितुना नंगी नाक्ता लाक्पनी असुमना वारी सानरिङै तंजा असिदा गोमेस ना हाइरई नखोयनि वारी सानदुना लेहौरो आइदि थबक अमा लेरे हाइदुना महाक चटखी गोमेस चक्रबा मतुंगदा हेंग ना हंगलई वाल्टर स्काइलर दि कमदौरिबगे वाल्टर ना हाइरई मागा इगा वारी कया सानदे स्काइलर दी ngसायु ngता होगतुना दुकानदा कार वाश अदुदा सेनरुगनी हाजुना चटखी असुमना वारी सानरिङै तंजा असिदा तर्मा पी चेंथादुना कपलदुना हाइरई हेंग स्काइलर ना आइबु नुंगसिद्रे आई करी तौगदबनो खंगद्रे हेंग स्काइलर ना आइबु मपा अमो ओइबदा मतिक चादबा मीनी हाइना हाइरी महांगना असुमना हाइबा असिननी आइना अंगांगसिंग अदो नखोइगी इमुंगदा थमलिबदो हेंग आई कई तौगदबनो खंगद्रे हाइदुना खांबा लाक्पा यादना वाल्टर कपतुना लेरमी मसीगी मतुंगदा हेंगना वाल्टरना कपलिबा अदुदा कई तौगदबनो हाइबा खंगदना का अदुदा लेरिबा थोंनाउसिंग अदो लोनसिलमी अदुगा तपना हाइरई वाल्टर स्काइलरना नोंगोंदा अदुमना हाइरिबदो मागी थमोइदा अदुगुमना खनबगी नत्ते नखोय अनि साउनबा अदुना मरम ओइरगा हाइरिबनी मदुगिदमक्तदी नंग करिसु खेंजा खंजिलुनु वाल्टर आइगी मोतदी नंगसे मपा अमा ओइबदा ख्वाइदगी मतिक चाबा मीनी हाइना खल्ली मरमदी नंगोंदा नचासिंगना तमजनिंगाय ओइबा गुण कया अमा याउरी हेंगना असुमना हाइरबसु वाल्टर कपतोलमदे ममाय ममि खुमजिनदुना कपली तौदुना अदुम लेरमी हेंग उपाय लेत्रदुना वाल्टरदा असुमना हाइरई वाल्टर नंग ngaतंग का सिदा लेरमु आई नंगना थंगनबगीदमक्ता कॉफी अमा लौरुगे हाइदुना महाक का दुदगी मपान थोखी हेंगना हेक का दुदगी मपान थोखिबगा ngसाइदगी कपतुना लेरमबा वाल्टर कपतोई ममाय ममिता तारिबा मपि तैथोई अदुगा मागे फ्री खाउदगी स्पाई माइक रेकॉर्डर अमा लौथोई अदुगा हेंग की कंप्यूटर अदुदा थिनजिनदुना थमलमी मसीगी मतुंगदा वाल्टरना हेंग की टेबल दा लेरिबा मेरी अमदी हेंग की फोटो अदु फ्रेम लौथोई अदुगा फोटो अदुगी मनिंगदसु स्पाई माइक्रोफोन अमा अमुक हापचिनदुना थमलमी वाल्टर माना तौगदबा थबक लोयरबा मतुंगदा कैसु खंगजदबा कैसु लांजदबा सादुना हेंग अमदी मेरी की फोटो दो येंगदुना लेरमी अदुगा हेंग चंगलकपा उबदा असुमना हाइरई हेंग नंगा मेरीगदी याम नुंगाइना लेरिको हेंगना हाइरई अतै मनाव हाइबसिदी अमुक नुंसिनबा अमुक खनाबा अमुक साउनबा हाइबदुनी मसीदी ताइबंगी चनबीनी मथंगी सिंदा वाल्टर जेसी अमदी माइक मखोय अहुमना लिडियाबु अहांगबा बिल्डिंग अमदा फादुना पुरखी अदुगा चौकी अमदा फमहल्ली अदुगा मनाक्ता लेरमबा टेबल अमा चिंगसिनदुना लिडियागी मखुत टेबल अदुदा पुनसिनदुना थमलमी मसीगी मतुंगदा माइकना हाइरई लिडिया नंगी नसकसे अइनदी मुन्ना खंगी अदुबु अइगे पार्टनर सिंग असिनदी नंग कनानो हाइबा मसक खंगदे मरम अदुना लिडिया नंगी नथवाय हिंगनबगीदमक्ता नंगोंदा आई चांस अमा पीबा पामी हाइदुना माइकना मागी फ्री खाउदगी चेम लौथोक्तुना लिडियागी ममांगदा थादै अदुगा हाइरई अइना चे अदुदा इरिबा वारोल सिंग अदो नंग हेंगता कॉल तौदुना पाउ पीखिगदबनी अदुगा ख्वाइदगी मरु ओइबा नंगना निंगसिंगदबा अमना नंगना हेंगता वारी सानबा मतमदा नसादा अकी तुजुंगबा अमता उत्पा यारोय अदुगा कोट ओइना अरोन अथुप ओइना मंगोंदा वा अमता हाइबसु यारोय अइना हाइरिबा वासिंग असिगी ओना तेनाबदा नंगना आहि असिंग साजुना हेंगता पाउ पीननबा होनरबा नत्रगना नंगोंदा अकी तुजुंगबगी ममी अमा हेक उतुना हेंगता वारी सानबा मतमदा आइगी फ्री खाउदा यारिबा नोंमोय इसी सतोक्तुना नंगी नमायदा नोंमोयना कापतुना अइना हाटकनी मरम अदुना लिडिया नंगी नथवाय हिंगनबगीदमक्ता नंगना ख्वाइदगी हाइजबा एक्टिंग सिजनदुना हेंगता कॉल तौनबा सेम सारो लिडिया माइकना हाइरिबा वाहै असिदा महाक कीबना मसा थक निंगलमी ngaihak लेरगा लिडिया मसा सेम साजुना हेंगता कॉल तौरमी अदुगा लिडियाना हाइरई हेंग अइना हाइगदबि वाफम असे कमदौना हुदोकदबनो हाइबा आई खंगद्रे अइना ngasi अखोइगी गोडाउन दा लेरिबा केमिकल बेरेल सिंग अदो चेक तौबा मतमदा केमिकल बेरेल अमगी मनिंगदा जीपीएस ट्रैकर अमा नपतुना लेरमले
हाइरिबा GPS ट्रैकर असि नखोइगी पुलिस डिपार्टमेंट दा लेरिबा ड्रग डिपार्टमेंट गी मियोसिंगना केमिकल बेरेल अदुदा हापलंबरा हाइदुना नंगोंदगी कंफर्म तौगे हाइदुना फोन तौरकपनी आइना हाना मांगजुनना नखोइदा फोन तौरलिबा सिगी मरमदी नखोइ पुलिस की थबक तौबा मतमदा आइना येतपा पामदे आइना खंगदुना बेरेल सिंग असे मसी लेंगलुबा मतमदा नखोइगी ऑपरेशन अदुदा सोइबा लाकदरा हाइदुना नंगोंदगी हाना कंफर्म तौगे हाइदुना फोन तौरकपनी हेंगना हारई लिडिया कैसु पाखरकनु GPS ट्रैकर यारोमलिबा बेरेल अदो मफम चाना मफम अमदा थम्मो अदुगा बेरेल अदुदा यारोमलिबा GPS ट्रैकर अदुगी मरमदा कनामतदा वा हाइगनु आई मफम मसिदगी मी अमा थारक्तुना सुंसोय सोजरा मफम अदुदा करी तौरिबनो हाइबदु यिंचिनहनगे फोन थमख्रबा मतुंगदा हेंगना गोमेस कौशली अदुगा हंगी अखोइगी स्टेशनदगी मेड्रिगेल हाइरिबा कंपनी अदुगी गोडाउनदा GPS ट्रैकर थमलंबा यावब्रा गोमेसना हारई अखोइगी स्टेशनदगी अदुगुमा थबक अमता तौदे असोमदना गोमेस अमदी हेंगना सानरिबा वारी अदु स्टेशनदा वाल्टरना थमलंबा स्पाई माइक्रोफोन अदुगी मतेंगना माइक वाल्टर जेसी अमदी लिडियाना लोइना तारमी फिबम असी योरकपदा लिडियाना हाइजै GPS ट्रैकर दो आइना हापनते अदुबु महाकना हाइरिबा वासिंग अदो कनामतना ताबिरमदे माइक जेसी अमदी वाल्टर मकोइ हुम खरा चथोक्तुना वारी सानै माइक ना हाइरई हौजिकती एकोइना गोडाउन अदुदा लेरिबा केमिकल सिंग अदो सोकलुबा याररोय मरमदी गोडाउन अदुदा GPS ट्रैकर अमा लेरमी हाइबा पावसे हेंगना खंगलबनीना हौजिक हेंग की वाखंदा खलमदोइसे मागी स्टेशन सिनतबा अतोप्पा पुलिस स्टेशन अमना गोडाउन अदुबु कुपना सेनादुना लेरे हाइबसे हेंगना खलमलगनी मरम अदुना अथुबा मतमदा हेंगना मागी स्टेशन दगिसु मी अमा थारक्तुना गोडाउन अदुदा सेनाउ हाइदुना ऑर्डर तौरकलनी वहाय से ताबदा वाल्टरना साउन हाइरई अदुदी माइक नंगना नंगी केमिकल सप्लायर नि हाइरिबा लिडिया असि एखोइदा कछु कानद्रेने एखोइगी केमिकल फंगननबा लंबी अमता लेत्रे माइक ना हाइरई एखोइगी केमिकल फंगबा अमदी फंगदबा हाइबसे हेंगना कयामु यामना मथौ तौई हाइबदो मदुगी मखा पोले मरमदी हेंगना मागी स्टेशन दगी मी अमा मेड्रिगेल गोडाउन असिदा थारकपा मतमदा पुंग 3 चंगनी दुबु एखोइदी गोडाउन असिगी मनाक्ता हानादगी लेरबनीना पुंग 3 असिगी मनुंगदा एखोइना गोडाउन अदुदगी अंगंबा केमिकल बेरेल 3 नत्रगा 3 लौथोक्तुना हेंग होय लाक्त्रिङेदा पुहौबदी याय असुमना माइक वाल्टर अमदी जेसी मखोय हुम प्लान तौनरी मया मरक्तगी अमना हाइरई हौजिक मत मांगहनबगी मुहुत्ता लिडियागी लेरिबा सिक्युरिटी कोड अदु सिजिनदुना मेड्रिगेल हाइरिबा कंपनी अदुगी गोडाउन दा चटलसी अदुगा एखोइना ngamgadaba बेरेल खरा अथुबा मतमदा पुथोक्लगा लाक्लसी मसिनतनदी एखोइगी केमिकल फंगननबा लंबी लेत्रे असुमना प्लान तौनरबा मतुंगदा जेसीना मु हंगलाई एखोइना केमिकल लौबा लोरबा मतुंगदा लिडियादी कमदौगदोरिबा माइक ना हाइरई एखोइना लौगदोरिबा केमिकल बेरेल 3 सिंगदो नखोइ पुदुना चलमो अदुगा लिडियादी आइना थोकपा अदुम मागा सानागदबा थबा अमा मफम चाबा मा येंगदुना तौरमलगे माइक ना हाइरिबदी लिडिया से मी कनामतना खंगलोइदुबा मफम अमदा लोसलमगे हाइरिबनी लिडियासु माइक ना हाइरिबदु खंगी मरम अदुना मागी थवाइ हिंजनबगीदमक्ता नखोइ म्यामना हाइनरिबा वासिंग अदो आई याउद्रबदी नखोइगी प्लान दो ओइथोक्लोइ आइबु हातकनु हाइदुना कन्ना हाइजरमी लिडियाना महाक सीदनबगीदमक्ता GPS ट्रैकर अदु सुमाना थंबनते मागिदि मराल कैसु लेजदे हाइदुना हंजन हंजन हाइजरमी लिडियागी असिगुंबा मतौ असि उबदा चमजरब जेसीना हाइरई माइक लिडिया से हातबा सुयामक याद्रबरा माइक ना हाइरई जेसी लिडियाना तपसिनरिबसे कदर ngaतनी जेसी नंगी सुना कोक्ता आइना नोंमै नमदुना नोंगोंदा वा खरा हंगलबदी नंगसु नाथवाइ हिंगनबगीदमक्ता नंगबु कनबियु नंग लांदे हाइदुना एंगोंदा सोयदना हाइजरकनी मदुमकनी लिडियाना एखोइदा उलिबा सक्तमसे वाल्टर सोहरई जेसी माइक ना हाइरिबसे चुम्मी एखोइना लिडिया से थादोलंबा यारोय मरमदी महाकना एखोइना तगदोरिबा प्लान असे खंगी अदुगी सुमथक्ता एखोइगी सक असे महाकना कनानो हाइबा चपचाना खंगी असुमना फिरेप लौवा लोरबा मतुंगदा मखोइ हुमदो लिडियागी मनाक्ता चंगलई अदुबु लिडियागी मनाक यौसलकपा मतमदा लिडियाना फमलिबा टेबल अदुदा थमलिबा लैपटॉप अदुदा हेंगना अतोपा पुलिस स्टेशन गी मियोसिंगदा मेड्रिगेल गोडाउनदा GPS ट्रैकर थमलंबरा हाइना कोहेंग हंगलिबदु वाल्टरना प्लान तौदुना थमलंबा स्पाई माइक्रोफोन सिंग अदुगी मतेंगना मखोइना इलाइलाइना तारमी हेंगना स्टेशन खुदिंग मथंग मथंग हलकपा मतमदा डोरोथी कौबा अतोपा स्टेशन अमगी पुलिस ऑफिसर अमदा हंगी नखोइना मेड्रिगेलदा GPS ट्रैकर खरा प्लान तौदुना थमलंबरा हाइना ऑफिसर डोरोथीना इंगंगंग नाहरई होय अखोइना GPS ट्रैकर खरा थमलमी GPS ट्रैकर सिंग अदो मफम अदुदा थबक तोरिबा मियोसिंगना थेंगनाबा यावरबरा हेंगना हंगलाई नखोइना GPS ट्रैकर कया थमलंबगे ऑफिसर डोरोथीना हाइरई गोडाउन अदुदा लेरिबा केमिकल बेरेल खुदिंगमक्ता GPS ट्रैकर लोइना हापलंबनी मसिगी मतुंगदा हेंगना यामना साउना हाइरई डोरोथी नखोइना थबक तबा मतंदा खरा चेक्सिना तौ मरमदी नखोइना थमलिबा GPS ट्रैकर अदो कनामता उहंदबा मफमदा थमगदबनी अदुबु नखोइदी अइना हाइरिबसिगी ओना तेनाबदा इफोंग फोंगना मफम अमदा थमलमले मीने हेक लेंगलुबा मतमदा इंगान गाना उरे नखोइना तौबा थबकसे इफा फजदेदको हाइदुना यामना सावरमी हेंग अमदी ऑफिसर डोरोथी मखोइनिना सानरिबा वारिसे तारबा मतुंगदा माइक वाल्टर अमदी जेसी मखोइ हुमना तौखिबा प्लान सिंग अदो पुंगाय कायरमी हौजिकती मखोइगी केमिकल सिंग अदो फंगननबा लंबी अमता लेत्रे
ꯃꯔꯝꯗꯤ ꯂꯤꯗꯤꯌꯥꯒꯤ ꯀꯣꯗ ꯁꯤꯖꯤꯟꯅꯗꯨꯅ ꯒꯣꯗꯥꯎꯟ ꯑꯗꯨꯗꯒꯤ ꯀꯦꯃꯤꯀꯦꯜ ꯂꯧꯊꯣꯛꯂꯨꯕ ꯃꯇꯝꯗ ꯒꯣꯗꯥꯎꯟ ꯑꯗꯨꯒꯤ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ GPS ꯇ꯭ꯔꯦꯀꯔꯁꯤꯡ ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯃꯈꯣꯏꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯐꯥꯕ ꯉꯝꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯒꯣꯗꯥꯎꯟ ꯑꯃꯗꯤ ꯒꯣꯗꯥꯎꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯗ ꯁꯣꯛꯂꯨꯕ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯋꯥꯔꯤ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯤꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯑꯣꯟꯊꯣꯛꯄ ꯃꯤꯅꯤꯍꯦ ꯑꯩꯅ ꯇꯧꯗꯦ ꯈꯪꯂꯕꯃꯛꯇꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯍꯥꯠꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ꯭ꯔꯥ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯇ ꯋꯥ ꯑꯃ ꯍꯥꯏꯔꯝꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯖꯦꯜꯗ ꯂꯩꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯟꯕꯤꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯂꯤꯁꯇ ꯋꯥ ꯑꯃꯇ ꯍꯥꯏꯗ꯭ꯔꯤ ꯃꯁꯤꯃꯛꯅꯅꯤ ꯅꯈꯣꯏ ꯑꯍꯨꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯖꯦꯁꯤꯗꯤ ꯑꯃꯨꯛꯁꯨ ꯂꯤꯗꯤꯌꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯟꯕꯤꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯈꯤ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯂꯤꯗꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯅꯨꯄꯤꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯦ ꯃꯍꯥꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯈꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯕꯦꯒꯇ ꯌꯥꯎꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯍꯥꯠꯄ ꯂꯥꯛꯄꯁꯨ ꯌꯥꯏ ꯂꯤꯗꯤꯌꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ 30 ꯄꯤꯗꯨꯅ ꯅꯦꯛꯈꯤꯕꯅꯤ माइक वाहै असे ताब मतमदा वाल्टर अमदी जेसीना इंगंगंगना हाइरई लिडियानाबु अदुमना तौबरने माइक नंगना हाइरिबा वादुबु असेंबरने माइकसु असेंबनी हाइना हाइरखी लिडियासु वाल्टर मखोय हुमना वारि सानरिबदु तारमी माइकी वाहै अदु तारगा जेसीनासु लिडियासे इचम चमजबा मरा लैजदबा मिनी हाइना खनबा ngमलक्तबा मतौ अदु उबदा लिडियाना माथ्वाइ हिंगनबगिदमक्ता असुमना हाइरखी नखोय हुमदा वा मरु एबमता हाइगे अदुबु आइना हाइगदबि वासे हाइजिंगे ममांगदा नखोय हुमना हाना वासाउ मदुदी नखोय हुमना आइबु हालोय हाइना मरमदी करिगुंबा नखोय हुमना आइबु हातबा तारबदी नखोयना ngसाइदगी थिरिबा मेट सुंगबदा सिजनगदरिबा केमिकल सिंगदो आइना पीगे वाल्टर हाइरई लिडिया नंगा मखाताना वारी सानबगी दरकार ओइद्रे मरमदी नखोयगी गोदाउन अदुदगी नंगना केमिकल लिटर अमा फावो पुथोक्तुना अखोयदा पीबा ngमलरोय लिडिया हाइरई केमिकल लिटर अमा अनिगी वा नत्ते अदुगा बेरेल अमा अनिगी वासु नत्ते अइना नखोयदा पीगे हाइरिबा केमिकल असिदी नखोयना अपाम्बा लिटर मसिंग नखोयना अपाम्बा बेरेल मसिंग लौनिंगबदा लौबा याबा मफमदगिनी मथंगी सिंदा लिडिया अमदी वाल्टर मखोय अनि फमिनदुना वारी सानरमी लिडियाना हाइरई वाल्टर अइना हाइगदोरिबा केमिकल लौफम असे हाइद्रिङै ममांगदा नंगना हाना एंगोंदा ग्यारेंटी अमा पियु मदुदी अइना हाइगदोरिबा इन्फॉर्मेशन सिंग असे नखोयना हेक खंगलबा मतुंगदा आइबु हालोय हाइना वाल्टरनासु इचम चमना हाइरई अइना हाइरिसिनी नंगबु हालोय लिडियाना हाइरई नंगना अदुमना इचम चमना हाइबना यारोय नंगिसु नचानासु सोयदना लेरमगनी आइगिसु इचा लै मरम मदुना नंगसु नचागी ममिंग पंदुना वासाउ आइबु हालोय हाइना वाल्टर मागी कारबार असिदा सखंगनद्रिबि नुपि अमना मचा पंदुना हाइरकपा असिदा वाल्टर दी यामना सौरमी मरम मदुना हाइरई नारालना मपो फारबि नुपि नंगी सिबा अमदी हिंगबगी मरमदा आइना नंगोंदा गारंटी पिफम थोकते अदुगिसु मथक्ता नंगना थ्वाइ हिंजनबगिदमक्ता अखोयदा कानाबा इन्फॉर्मेशन असि पीदबा तारबदी आइना नंगबु कनगनी हाइरबसु आइगा लामिनरिबा पार्टनर सिंग असिना नंगबु सोयदना हाटखिगनी आइनासु कनबा ngमलोय कनामतना कनबा ngमलोय मरम मदुना नंगी हिंगनबा अरोयबा पाम्बैदी अखोयना पामलिबा केमिकल अदु पीबा नतना नंगोंदा करिसु उपाय लेते मरम अदुना लिडिया मतम मांगनबा कानदे आइना हंगदरिबा वाहंग सिंग असिगी पाउखुम असेंगबा पिरउ लिडिया नंगना तसेंगनमकी माइक हाननबा मी अमा नेकलुबरा करी मरमगिदमक्ता नंगना माइक हातबा यादे हाजुना खल्लिबनो लिडियासु सेनफम लेटरदुना हाइरई होय माइकना हाइरिबदु चुमी आइना माबु हाननबगिदमक्ता मी अमा नेकखी आई अहानबददी माइकपु हाटके हाइना खनखिदे अदुबु सुम कीबे हेंजलकपदगी माइकपु हाननबा हाइखिबनी माइकना मागा थबक तमिनरंबा मागी मखादा लेबा हौजिंगना जेलदा लेरिबा मियोय मापन अदो हातोखो हाइबा यादे मियोय मापन अदुगी मनुंगदगी मियोय अमना अखोयगी मरमदा पुलिसता पाउ पिखिगदरा खंदुना आइना मियोय मापन अदुबु माइकता हातोओ हाइना हाइखिबनी अदुबु माइकना मखोयबु कंदुना थमखी मखोयदा पैसा पीदुना थमखी मरम अदुना आई इसा हिंजनबगिदमक्ता माइक लेत्रबदी जेलदा लेरिबा मखोय माकपनसु तमना तमना मथंग मनाव नाइना लोसनबा यारनी मसीगी मतुंगदा आइसु नेना ताबा पुंसी अमदा हिंगबा ngमलगनी खंदुना माइक हाननबा प्लान तौखिबनी वाल्टरना मु हाइरई अदुदी लिडिया नंगना अखोयदा पीगे हाइरिबा केमिकल अदु कायम यामबा केमिकल नो लिडियाना याम चाउसोंना हाइरई नखोयना मेट सुंगबदा सिजनगदोरिबा मिथाइलफेटामिन हाइरिबा केमिकल अदु लिटर 65 गी लेबम आई खंगी मथंगी सिंदा लिडियाना मेप अमा पुथोई अदुगा माइक वाल्टर अमदी जेसी मखोय हुमदा हाइरमी चाइना की गांगजौ हाइरिबा मफम अदुदा लेबा केमिकल फैक्ट्री अमदगी मिथाइलफेटामिन हाइरिबा केमिकल अदु कोइगी अमेरिका दा लेरिबा एरिजोना हाइरिबा मफम असिदा पुरकनी केमिकल सिंग अदु यामना चेक्सिनबा सिक्योरिटी अलर्ट अमदी सिक्योरिटी सिस्टम मयाम यावबा ट्रेन अमदा पुरकनी मसिगी मतुंगदा लिडियाना मखुत थिंदुना हाइरई मसिदा उरिबा ट्रेन ट्रैक असिदा केमिकल सिंग अदु मागी पंथुंगफम यौद्रिबा फावबा ट्रेन अदु सुंगलेप लेपतबिदा थौदुना पुरकनी लिडियाना मु मखा थारई हाइरिबा ट्रेन असे नखोयगी स्टेट असी फावदुना लाकनी ट्रेन असिना लाकदरबा लंबी असी यामना सांगी अदुबु नखोयना मैकिनली काउंटी हाइरिबा मफम असिदा किलोमीटर 3 मुक सांगबा जगह अमा लेरी हाइरिबा जगह असी अखोयगी ब्लाइंड स्पॉट नि
ꯍꯥꯏꯕꯗꯤ ꯖꯒꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯇꯋꯥꯔ ꯐꯪꯗꯦ, ꯁꯤꯒꯅꯦꯜꯁꯨ ꯐꯪꯗꯦ, ꯐꯣꯟ ꯅꯦꯠꯋꯥꯔꯛ ꯐꯪꯕ ꯐꯪꯗꯕ ꯃꯐꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯦꯟ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯕ꯭ꯂꯥꯏꯟꯗ ꯁ꯭ꯄꯣꯠ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯈꯥꯝꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯍꯨꯔꯥꯜꯍꯧꯔꯕꯗꯤ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯁꯇꯦꯝ ꯌꯥꯎꯖꯔꯕꯁꯨ ꯀꯅꯥꯝꯇꯅ ꯅꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯁꯦ ꯈꯪꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯕ꯭ꯂꯥꯏꯟꯗ ꯁ꯭ꯄꯣꯠ ꯑꯁꯤꯗ ꯅꯈꯣꯏ ꯆꯠꯇꯨꯅ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯃꯈꯜꯒꯤ ꯂꯧꯖꯔꯨꯔꯣ꯫ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ, ꯂꯤꯗꯤꯌꯥ, ꯅꯪꯅ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟꯁꯦ ꯌꯥꯝꯅꯗꯤ ꯐꯖꯩ, ꯑꯗꯨꯕꯨ ꯆꯦꯜꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯈꯥꯝꯒꯗꯧꯔꯤꯕꯅꯣ? ꯇ꯭ꯔꯦꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯈꯥꯝꯂꯨꯕ ꯃꯇꯝꯗꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯇꯨꯃꯤꯟꯅ ꯍꯦꯛ ꯂꯩꯊꯣꯛꯂꯣꯏ꯫ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯇ꯭ꯔꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯂꯩꯔꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯈꯣꯏꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯨꯟꯁꯤꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯕ꯭ꯔꯥ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯒꯗꯕ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯕ ꯌꯥꯅꯤ, ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ꯫ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ, ꯖꯦꯁꯤ, ꯃꯗꯨꯒꯤ ꯃꯊꯪꯗꯗꯤ ꯀꯝꯗꯧꯕ? ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯤꯡꯅ ꯊꯝꯂꯝꯂꯅꯤ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒꯅꯤ꯫ ꯑꯗꯨꯒ ꯇ꯭ꯔꯦꯟꯗ ꯂꯩꯍꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯁꯤꯒꯅꯦꯜ ꯐꯪꯕ ꯃꯐꯝꯁꯤꯡꯗꯒꯤ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯄꯤꯈꯤꯕ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯍꯨꯝ, ꯄꯨꯂꯤꯁꯁꯤꯡꯅ ꯑꯃꯗꯤ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯑꯂꯩꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯌꯥꯎꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯐꯪꯅꯅꯕ ꯊꯤꯔꯛꯀꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯍꯨꯔꯥꯟꯒꯗꯧꯔꯤꯕ ꯃꯐꯝꯁꯦ ꯃꯔꯨꯚꯨꯃꯤꯒꯨꯝꯕ ꯃꯐꯝꯅꯤ, ꯏꯍꯥꯡ ꯍꯥꯡꯕ ꯃꯐꯝꯅꯤ, ꯑꯩꯈꯣꯏ ꯂꯣꯠꯐꯝ ꯂꯩꯔꯣꯏ꯫ ꯐꯔꯦꯅꯦ, ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯐꯗꯨꯅ ꯂꯣꯠꯐꯝ ꯑꯃ ꯐꯪꯕꯗꯒꯤ ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯍꯧꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯇ꯭ꯔꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯛ ꯁꯣꯏꯗꯅ ꯎꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯠꯐꯝ ꯁꯨꯡꯂꯩ ꯂꯩꯔꯣꯏ꯫ ꯂꯤꯗꯤꯌꯥ, ꯅꯪꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯖꯦꯜꯗ ꯂꯩꯒꯗꯕ ꯄ꯭ꯂꯥꯟꯅꯤ, ꯑꯗꯨꯕꯨ ꯀꯦꯃꯤꯀꯦꯜꯁꯨ ꯂꯧꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯖꯦꯜꯗ ꯂꯩꯔꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯇ꯭ꯔꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯠꯄ ꯇꯥꯕꯅꯤ꯫ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯃꯤꯕꯨ ꯍꯦꯛꯇ ꯀꯝꯗꯧꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯋꯥꯜꯇꯔꯁꯨ ꯃꯥꯏꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯃꯗꯤ ꯇ꯭ꯔꯦꯟ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯍꯥꯠꯁꯤ ꯍꯥꯏꯕꯗꯨꯗ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯤꯗꯤꯌꯥꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯅꯦ ꯅꯣꯏ ꯇꯧꯔꯤꯁꯤꯕꯣ? ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯈꯤꯕꯗꯣ, ꯑꯗꯨꯒ ꯅꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯊꯤꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯣ ꯐꯪꯅꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯍꯥꯠꯂꯨ ꯍꯥꯏꯕꯁꯤꯗ ꯅꯈꯣꯏꯅ ꯑꯗꯨꯌꯥꯝꯅ ꯀꯤꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯁꯦ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯇꯦ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ, ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯦꯠ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯁꯦ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯃꯦꯠ ꯁꯨꯡꯕꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯩꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯄꯥꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯏꯛ, ꯖꯦꯁꯤ ꯑꯃꯗꯤ ꯋꯥꯜꯇꯔ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯛꯅ ꯍꯥꯏꯔꯤ, ꯀ꯭ꯋꯥꯂꯤꯇꯤ ꯈꯔ ꯍꯟꯊꯖꯔꯕꯁꯨ ꯊꯥꯏꯅ ꯖꯦꯁꯤꯅ ꯁꯨꯡꯂꯝꯕ ꯃꯦꯠ ꯑꯗꯨ ꯑꯣꯏꯅ ꯁꯨꯡꯂꯁꯤ, ꯃꯔꯝꯗꯤ ꯋꯥꯜꯇꯔꯒꯤ ꯃꯦꯠ ꯑꯗꯨ ꯁꯨꯡꯅꯅꯕ ꯍꯣꯠꯅꯕꯗ ꯂꯧꯒꯗꯧꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯃꯗꯤ ꯄꯨꯒꯗꯧꯔꯤꯕ ꯔꯤꯛꯁꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯌꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯜꯇꯔꯅꯗꯤ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯋꯥꯜꯇꯔꯗꯤ ꯃꯍꯥꯛꯀꯤ ꯀꯦꯃꯤꯀꯦꯜ ꯑꯗꯨ ꯁꯨꯡꯒꯅꯤ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯑꯝꯇ ꯁꯨꯡꯂꯣꯏ, ꯀ꯭ꯋꯥꯂꯤꯇꯤꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯀꯪꯌꯦꯠ ꯌꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯖꯦꯁꯤꯅ ꯋꯥꯈꯜ ꯑꯃ ꯄꯨꯊꯣꯔꯛꯈꯤ꯫ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯃꯦꯠ ꯍꯨꯔꯥꯟꯕ ꯃꯇꯝꯗ ꯇ꯭ꯔꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯈꯪꯂꯣꯏꯗꯕ ꯄꯥꯝꯕꯩ ꯑꯃ ꯂꯩꯔꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯃꯦꯠ ꯍꯨꯔꯥꯟꯈꯤ ꯍꯥꯏꯕꯁꯦ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯃꯥꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯔꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯁꯨꯈꯪ ꯈꯪꯂꯣꯏꯗꯕ ꯄꯥꯝꯕꯩꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤꯒꯤ ꯄ꯭ꯂꯥꯟ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯛ, ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯤꯗꯤꯌꯥꯅ ꯍꯥꯏꯔꯛꯄ ꯕ꯭ꯂꯥꯏꯟꯗ ꯁ꯭ꯄꯣꯠ ꯑꯗꯨꯗ ꯂꯥꯛꯈꯤ, ꯑꯗꯨꯒ ꯇ꯭ꯔꯦꯟ ꯈꯥꯝꯗꯨꯅ ꯀꯦꯃꯤꯀꯦꯜ ꯍꯨꯔꯥꯟꯕꯗ ꯃꯐꯝ ꯆꯥꯒꯗꯕ ꯃꯐꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯇ꯭ꯔꯦꯟ ꯇ꯭ꯔꯦꯛ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯂꯩꯇꯕ ꯊꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯖꯦꯁꯤꯅ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯂꯕꯗꯤ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯂꯔꯣꯏ, ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯐꯝ ꯆꯥꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤꯅ ꯀꯦꯃꯤꯀꯦꯜ ꯍꯨꯔꯥꯟꯐꯝꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯕ ꯃꯐꯝ ꯑꯗꯨꯗ JCB ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯀꯣꯝꯖꯥꯎ ꯑꯆꯧꯕ ꯑꯅꯤ ꯇꯧꯊꯣꯛꯏ꯫ ꯀꯣꯝꯖꯥꯎ ꯑꯆꯧꯕ ꯑꯅꯤꯗꯨꯗ ꯆꯥꯎꯔꯕ ꯁꯤꯟꯇꯦꯛꯁ ꯑꯅꯤ ꯊꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯡ ꯍꯤꯗꯥꯛ ꯑꯃꯗꯤ ꯇꯤꯟ ꯍꯤꯗꯥꯛ ꯆꯥꯏꯊꯣꯛꯄ ꯀꯝꯄꯅꯤꯗ ꯌꯥꯎꯈꯤꯕ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯑꯉꯥꯡ ꯇꯣꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯆꯥꯎꯔꯕ ꯏꯁꯤꯡꯒꯤ ꯇꯦꯡꯀꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯇꯣꯠꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯣ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯁꯤꯟꯇꯦꯛꯁ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯟꯇꯦꯛꯁ ꯑꯃꯗ ꯄꯤꯛ ꯊꯟꯅ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯏꯪꯉꯛ ꯉꯛꯂꯕ ꯇꯣꯠꯅ ꯍꯪꯂꯛꯏ, ꯁꯥꯔ, ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯁꯤꯟꯇꯦꯛꯁ ꯑꯅꯤꯁꯤꯗ ꯏꯁꯤꯡ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯤꯕꯁꯦ? ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯦ ꯖꯦꯁꯤꯅ ꯄꯨꯊꯣꯔꯛꯄ ꯄ꯭ꯂꯥꯟꯅꯤ, ꯃꯔꯝ ꯑꯗꯨꯅ ꯖꯦꯁꯤꯗꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯁꯤ꯫ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤꯅ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯖꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯞꯆꯤꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯇ꯭ꯔꯦꯟ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ꯫ ꯃꯔꯝꯗꯤ ꯇ꯭ꯔꯦꯟ ꯒꯥꯔꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒ ꯑꯅꯧꯕ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯊꯨꯡꯂꯨꯕ ꯃꯇꯝꯗ ꯑꯅꯧꯕ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀꯦꯃꯤꯀꯦꯜ ꯀꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯇ꯭ꯔꯦꯟ ꯕꯣꯒꯤ ꯑꯗꯨꯒꯤ ꯑꯔꯨꯝꯕ ꯑꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯃꯥꯡꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯑꯣꯏꯈꯤꯕ ꯇ꯭ꯔꯦꯟ ꯕꯣꯒꯤ ꯑꯗꯨꯒꯤ ꯑꯔꯨꯝꯕꯗꯨꯒ ꯃꯈꯣꯏꯅ ꯑꯅꯧꯕ ꯊꯨꯡꯂꯕ ꯁ꯭ꯇꯦꯁꯟꯗ ꯑꯣꯜꯂꯤꯕ ꯇ꯭ꯔꯦꯟ ꯕꯣꯒꯤ ꯑꯗꯨꯒꯤ ꯑꯔꯨꯝꯕꯒ ꯑꯔꯨꯝꯕ ꯑꯅꯤꯗꯣ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯔꯨꯝꯕ ꯑꯅꯤꯗꯣ ꯃꯥꯟꯅꯔꯦ, ꯆꯨꯝꯃꯦ ꯍꯥꯏꯔꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯇ꯭ꯔꯦꯟ ꯑꯗꯨ ꯑꯃꯨꯛ ꯃꯊꯪꯒꯤ ꯁ꯭ꯇꯦꯁꯟ ꯇꯥꯟꯅ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯒꯤ ꯑꯔꯨꯝꯕꯗꯣ ꯑꯩꯈꯣꯏꯅ ꯏꯁꯤꯡꯅ ꯃꯍꯨꯠ ꯁꯤꯜꯍꯧꯗꯕ ꯇꯥꯔꯕꯗꯤ ꯇ꯭ꯔꯦꯟ ꯑꯁꯤꯅ ꯃꯊꯪꯒꯤ ꯁ꯭ꯇꯦꯁꯟ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯁꯦ ꯂꯝꯕꯤꯗ ꯃꯤꯅ ꯍꯨꯔꯥꯜꯍꯧꯔꯦ ꯍꯥꯏꯕꯗꯣ꯫
ꯃꯗꯨ ꯈꯪꯗꯅꯕꯅꯤ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯅ ꯏꯁꯤꯡꯅ ꯑꯣꯏꯅ ꯁꯤꯟꯖꯤꯟꯒꯗꯧꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯣꯠ ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯍꯨꯔꯥꯟꯕ ꯃꯇꯝꯗ ꯅꯪꯅ ꯇ꯭ꯔꯦꯟ ꯃꯊꯛꯇ ꯀꯥꯗꯨꯅ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯣ ꯄꯥꯏꯞ ꯑꯗꯨꯗ ꯆꯤꯡꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠ ꯏꯁꯤꯡꯅ ꯁꯤꯟꯖꯟꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯑꯃꯨꯛꯁꯨ ꯄꯥꯏꯞ ꯍꯥꯞꯂꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯏꯁꯤꯡꯅ ꯀꯦꯃꯤꯀꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯂꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯒꯤ ꯂꯤꯇꯔ ꯃꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖꯟꯒꯗꯧꯔꯤꯕ ꯏꯁꯤꯡꯒꯤ ꯂꯤꯇꯔ ꯃꯁꯤꯡ ꯑꯗꯨꯅ ꯈꯔ ꯍꯟꯊꯒꯗꯕꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯂꯤꯇꯔ 100 ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯍꯨꯠ ꯁꯤꯟꯖꯟꯒꯗꯧꯔꯤꯕꯁꯦ ꯏꯁꯤꯡ ꯂꯤꯇꯔ 60 ꯈꯛꯇꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯂꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤꯗꯒꯤ ꯏꯁꯤꯡꯁꯤꯅ ꯍꯦꯟꯅ ꯂꯨꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯂꯤꯇꯔ 100 ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯂꯤꯇꯔ 100 ꯍꯥꯞꯆꯤꯜꯂꯨꯕ ꯇꯥꯔꯕꯗꯤ ꯑꯔꯨꯝꯕꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯦꯜꯂꯒꯅꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯋꯦꯠ ꯑꯣꯟꯕ ꯃꯇꯝꯗ ꯂꯝꯕꯤꯗ ꯀꯔꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯃꯗꯨ ꯊꯣꯛꯇꯅꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁ꯭ꯀꯥꯏꯂꯔꯅ ꯆꯨꯔꯨꯞ ꯊꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯃꯅꯤ ꯂꯣꯟꯗ꯭ꯔꯤꯡ ꯇꯧꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯔꯣꯟꯕꯁꯤꯡ ꯑꯁꯦ ꯑꯩ ꯄꯨꯂꯤꯁꯇꯁꯨ ꯀꯅꯥꯝꯇ ꯍꯥꯏꯔꯣꯏ ꯑꯩꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯤ ꯑꯇꯣꯞꯄ ꯑꯝꯇꯗ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯒꯗꯕ ꯋꯥ ꯑꯃꯗꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯅꯪꯒꯤ ꯑꯔꯣꯟꯕꯁꯦ ꯑꯩꯅ ꯉꯥꯛꯇꯨꯅ ꯊꯝꯕꯒꯤꯗꯃꯛꯇ ꯏꯆꯥꯁꯤꯡ ꯑꯁꯤꯗꯤ ꯍꯦꯡ ꯑꯃꯗꯤ ꯃꯦꯔꯤꯒꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯊꯝꯒꯗꯕꯅꯤ ꯋꯥꯜꯇꯔꯗꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯁ꯭ꯀꯥꯏꯂꯔꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯤꯗꯤꯌꯥꯅ ꯃꯥꯒꯤ ꯂꯦꯞꯇꯣꯞ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯃꯥꯏꯛꯇ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯀꯦꯃꯤꯀꯦꯜ ꯄꯨꯔꯛꯀꯗꯧꯔꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯌꯧꯔꯛꯀꯗꯕ ꯃꯇꯝ ꯑꯃꯗꯤ ꯀꯔꯝꯕ ꯕꯣꯒꯤꯗ ꯀꯦꯃꯤꯀꯦꯜ ꯌꯥꯎꯔꯤ ꯍꯥꯏꯕꯗꯨ ꯃꯥꯏꯛꯇ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯇꯣꯠ ꯑꯃꯗꯤ ꯖꯦꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯍꯨꯔꯥꯟꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯥꯏꯛꯅ ꯃꯥꯒꯤ ꯊꯧꯁꯤꯜ ꯃꯈꯥꯗ ꯁꯣꯜꯒꯤ ꯃꯈꯥꯗ ꯂꯩꯕ ꯁꯣꯜꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯗꯣ ꯂꯩꯕꯥꯛ ꯄꯤꯛꯊꯅ ꯌꯥꯎꯕ ꯍꯩꯕꯥꯛ ꯑꯃ ꯊꯧꯍꯜꯂꯦ ꯑꯗꯨꯒ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯂꯥꯛꯀꯗꯧꯕ ꯇ꯭ꯔꯦꯛ ꯑꯗꯨꯗ ꯐꯩꯅ ꯈꯥꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯇ꯭ꯔꯛ ꯑꯗꯣ ꯑꯌꯥꯗꯕ ꯁꯥꯗꯨꯅ ꯃꯃꯥꯡꯒꯤ ꯏꯟꯖꯤꯟꯒ ꯂꯣꯏꯅ ꯐꯥꯛꯇꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯇ꯭ꯔꯦꯟ ꯑꯗꯣ ꯈꯥꯝꯅꯔꯨꯕ ꯇꯧꯗ꯭ꯔꯕꯁꯨ ꯃꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯂꯦꯞꯂꯒꯅꯤ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤꯅ ꯑꯁꯣꯝꯗ ꯇ꯭ꯔꯦꯟ ꯈꯥꯝꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯠ ꯍꯨꯔꯥꯟꯕ ꯌꯥꯅꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯂꯥꯞꯄꯗ ꯇ꯭ꯔꯦꯟ ꯂꯥꯛꯄ ꯎꯕꯗ ꯖꯦꯁꯤ ꯇꯣꯠ ꯑꯃꯗꯤ ꯋꯥꯜꯇꯔ ꯃꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇ꯭ꯔꯦꯟ ꯇ꯭ꯔꯦꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯐꯩꯅ ꯈꯥꯝꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯍꯩꯕꯥꯛ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯇ꯭ꯔꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯇ꯭ꯔꯦꯟ ꯂꯦꯞꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯣꯜꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯇ꯭ꯔꯦꯟ ꯈꯥꯝꯃꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯐꯟ ꯆꯣꯡꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯎꯅꯅꯕ ꯂꯥꯎꯔꯝꯃꯤ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯦꯟ ꯑꯗꯣ ꯊꯣꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯞꯈ꯭ꯔꯦ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯍꯦꯛ ꯂꯦꯞꯄꯒ ꯋꯥꯜꯇꯔ ꯖꯦꯁꯤ ꯑꯃꯗꯤ ꯇꯣꯠ ꯃꯈꯣꯏꯒꯤ ꯃꯊꯧ ꯇꯧꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯝꯃꯤ ꯁꯦꯝ ꯁꯥꯈꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯐꯖꯅ ꯇꯧꯔꯝꯃꯤ ꯖꯦꯁꯤꯅ ꯀꯦꯃꯤꯀꯦꯜ ꯌꯥꯎꯕ ꯕꯣꯒꯤ ꯑꯗꯨꯗ ꯍꯨꯝꯖꯤꯜꯂꯤꯕ ꯃꯈꯨꯝ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯇꯣꯠꯅ ꯇ꯭ꯔꯦꯟ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯈꯣꯏꯅ ꯂꯧꯊꯣꯛꯂꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯖꯟꯅꯅꯕ ꯏꯁꯤꯡ ꯊꯥꯗꯐꯝ ꯄꯥꯏꯞ ꯑꯗꯨ ꯁꯦꯝꯂꯝꯃꯤ ꯑꯁꯨꯝꯅ ꯋꯥꯜꯇꯔꯒꯤ ꯃꯈꯥꯗ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯔꯛꯄꯅ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯣ ꯇ꯭ꯔꯦꯟ ꯃꯊꯛꯇ ꯌꯥꯎꯔꯤꯕ ꯀꯟꯇꯦꯅꯔ ꯑꯗꯨꯗꯒꯤ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯣ ꯖꯦꯁꯤꯅ ꯄꯥꯏꯞꯇ ꯊꯥꯗꯣꯔꯛꯇꯨꯅ ꯄꯥꯏꯞ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯟꯅꯗꯒꯤ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯇꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯋꯥꯜꯇꯔꯅ ꯂꯣꯏꯅ ꯊꯥꯗꯔꯝꯃꯤ ꯑꯁꯣꯝꯗꯅ ꯂꯝꯕꯤꯗ ꯈꯥꯝꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯌꯥꯗꯕ ꯇ꯭ꯔꯛ ꯑꯗꯣ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯏꯟꯖꯤꯅꯤꯌꯔ ꯑꯅꯤꯗꯨꯅ ꯇ꯭ꯔꯛ ꯑꯗꯨꯕꯨ ꯁꯦꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯃꯥꯏꯛꯅ ꯇ꯭ꯔꯛ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯎꯕ ꯑꯗꯨꯒ ꯋꯥꯜꯇꯔ ꯖꯦꯁꯤ ꯑꯃꯗꯤ ꯇꯣꯠꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯎꯕ ꯃꯐꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯀꯔꯥꯏꯗ ꯀꯔꯤ ꯇꯧꯔꯤ ꯀꯔꯥꯏꯗ ꯀꯔꯤ ꯁꯣꯏꯔꯤ ꯍꯥꯏꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯗꯒꯤ ꯀꯦꯃꯤꯀꯦꯜ ꯂꯤꯇꯔ 10,000 ꯂꯧꯊꯣꯛꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨꯅ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯄꯝ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯇꯦꯡꯀꯔ ꯑꯗꯨꯗ ꯀꯥꯞꯁꯤꯟꯈꯤ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠ ꯏꯁꯤꯡꯅ ꯁꯤꯟꯖꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯣꯠꯅ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯨꯞꯂꯤꯕ ꯀꯟꯇꯦꯅꯔ ꯑꯗꯨꯒꯤ ꯃꯈꯨꯝꯗꯣ ꯈꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯇ꯭ꯔꯦꯟ ꯑꯗꯨ ꯊꯧꯕ ꯍꯧꯔꯛꯈꯤ ꯇꯣꯠ ꯑꯀꯤꯕ ꯌꯥꯎꯗꯅ ꯋꯥꯜꯇꯔꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯄ ꯃꯊꯧ ꯑꯗꯨ ꯐꯖꯅ ꯄꯥꯡꯊꯣꯛꯏ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯈꯨꯝ ꯑꯗꯨ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯆꯦꯜꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯈꯤ ꯀꯦꯃꯤꯀꯦꯜ ꯍꯨꯔꯥꯟꯕ ꯃꯇꯝꯗ ꯇ꯭ꯔꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯀꯅꯥꯝꯇꯅ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯃꯥꯒꯤ ꯑꯅꯧꯕ ꯗꯦꯁꯇꯤꯅꯦꯁꯟ ꯌꯧꯕ ꯃꯇꯝꯗꯁꯨ ꯋꯦꯠ ꯑꯣꯟꯕ ꯃꯇꯝꯗ ꯀꯩꯁꯨ ꯆꯦꯟꯅꯕ ꯂꯩꯔꯔꯣꯏ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯦ ꯐꯖꯅ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯃꯌꯥꯝ ꯋꯥꯜꯇꯔꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯦ ꯀꯌꯥꯝ ꯐꯖꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯃꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯍꯨꯔꯥꯟꯕ ꯃꯇꯝꯗ ꯀꯅꯥꯝꯇꯅꯁꯨ ꯍꯨꯔꯥꯜꯂꯤ ꯍꯥꯏꯕ ꯈꯪꯂꯔꯣꯏ ꯑꯗꯨꯒ ꯀꯦꯃꯤꯀꯦꯜ ꯂꯤꯇꯔ 10,000 ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯂꯩꯕꯥꯛꯇ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯕ ꯁꯤꯟꯇꯦꯛꯁꯇ ꯍꯥꯞꯈꯤꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯀꯦꯃꯤꯀꯦꯜ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯅ ꯊꯤꯕ ꯈꯪꯉꯣꯏ ꯑꯁꯨꯛ ꯐꯖꯅ ꯁꯦꯝꯈ꯭ꯔꯕ ꯄ꯭ꯂꯥꯟ ꯑꯁꯦ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯃꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯕꯥꯏꯛ ꯃꯆꯥ ꯊꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯂꯣꯏꯅ ꯎꯗꯨꯅ ꯂꯩꯔꯝꯂꯦ ꯑꯁꯨꯛ ꯋꯥꯅ ꯑꯁꯨꯛ ꯐꯖꯅ ꯁꯦꯝꯈꯤꯕ ꯄ꯭ꯂꯥꯟ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯐꯦꯜ ꯑꯣꯏꯕ ꯇꯥꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯀꯔꯤꯅꯣ ꯇꯧꯐꯝ ꯈꯪꯗꯅ ꯀꯣꯌꯦꯡ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ
ꯇꯟꯖꯥ ꯑꯁꯤꯗ ꯇꯣꯠꯅ ꯀꯔꯤꯁꯨ ꯋꯥꯈꯜ ꯈꯟꯊꯕ ꯇꯧꯗꯅ ꯃꯥꯒꯤ ꯈꯣꯡꯒꯥꯎꯗ ꯌꯦꯞꯄꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯖꯦꯁꯤꯗꯤ ꯃꯅꯤꯡꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯀꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯎꯔꯤꯕꯗꯣ ꯀꯅꯥꯝꯇꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤꯁꯤꯟꯗ ꯃꯥꯏꯛ, ꯖꯦꯁꯤ ꯑꯃꯗꯤ ꯋꯥꯜꯇꯔ, ꯇꯣꯠ ꯃꯈꯣꯏ ꯃꯌꯥꯝ ꯃꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯍꯨꯔꯥꯟꯕ ꯆꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯇ꯭ꯔꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯈꯤ꯫ ꯉꯁꯥꯏ ꯂꯝꯕꯤꯗ ꯐꯩꯖꯟꯗꯨꯅ ꯊꯝꯈꯤꯕ ꯂꯩꯕꯥꯛꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ꯫ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯕꯥꯏꯛ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯂꯩꯕꯥꯛ ꯃꯔꯛꯇ ꯐꯨꯝꯖꯤꯟꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯏꯛ ꯑꯗꯨ ꯐꯖꯅ ꯁꯤꯗꯣꯛꯂꯦ꯫ ꯗꯔꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯑꯦꯁꯤꯗ ꯍꯩꯖꯗꯨꯅ ꯑꯉꯥꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯗꯤ ꯕꯥꯏꯛ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯣꯠ, ꯋꯥꯜꯇꯔ, ꯃꯥꯏꯛ ꯑꯃꯗꯤ ꯖꯦꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯠꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯑꯉꯥꯡ ꯑꯗꯨ ꯍꯥꯠꯂꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯠꯅꯤꯡꯗꯨꯅ ꯍꯥꯠꯄ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯉꯥꯡ ꯑꯗꯨꯅ ꯂꯣꯏꯅ ꯎꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯗ ꯋꯥ ꯑꯃ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯕꯥꯏꯛꯇꯣ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯨꯕꯁꯨ ꯐꯪꯂꯣꯏ꯫ ꯑꯉꯥꯡ ꯑꯗꯨꯅ ꯀꯅꯥꯗ ꯄꯥꯎ ꯄꯤꯔꯨꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯈꯪꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯖꯦꯁꯤꯗꯤ ꯇꯣꯠꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡ ꯑꯗꯨ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯗꯨꯗꯤ ꯏꯆꯝ ꯆꯝꯅ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯝꯕꯗꯨꯗ ꯑꯩꯈꯣꯏꯗ ꯍꯥꯏ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯐꯥꯎꯕ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯑꯉꯥꯡꯗꯨꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯁꯨ ꯋꯥꯈꯜ ꯈꯟꯊꯕ ꯇꯧꯗꯅ ꯑꯉꯥꯡ ꯑꯗꯨ ꯍꯥꯠꯇꯣꯛꯂꯤꯕꯅꯤ꯫ ꯇꯣꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯉꯥꯡ ꯑꯗꯨ ꯑꯩꯈꯣꯏꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯎ ꯍꯥꯏꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯆꯪꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯗꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯉꯥꯡ ꯑꯗꯨ ꯃꯥꯒꯤ ꯕꯥꯏꯛ ꯊꯧꯗꯨꯅ ꯆꯦꯟꯈꯤꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯦꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯈꯤꯕꯅꯤ꯫ ꯇꯣꯟꯅ ꯑꯃꯨꯛ ꯋꯥꯜꯇꯔꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤꯁꯇꯔ ꯋꯥꯜꯇꯔ ꯋꯥꯏꯠ, ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯅꯥꯝꯇꯅ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯅꯛꯅꯕ ꯃꯔꯤ ꯃꯇꯥ ꯐꯥꯎꯕ ꯈꯪꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯁꯦꯟꯅꯈꯤꯕꯗꯥꯏꯅꯦ꯫ ꯃꯤꯁꯇꯔ ꯋꯥꯏꯠ, ꯅꯪꯅ ꯁꯦꯟꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯤꯁꯇꯔ ꯋꯥꯏꯠ, ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯂꯥꯜꯂꯕ꯭ꯔꯥ? ꯋꯥꯜꯇꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯋꯥꯜꯇꯔꯒꯤ ꯋꯥꯈꯜꯗꯗꯤ ꯇꯣꯠꯁꯨ ꯆꯨꯝꯃꯤ, ꯖꯦꯁꯤꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯟꯐꯝ ꯈꯪꯗꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯣꯠ, ꯅꯪ ꯃꯄꯥꯟꯗ ꯉꯥꯛꯇꯪ ꯂꯩꯔꯨꯆꯣ, ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯋꯥ ꯑꯝꯇ ꯈꯟꯅꯔꯝꯈꯤꯒꯦ꯫ ꯇꯣꯠ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯇꯣꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯑꯉꯥꯎꯕꯅꯤ, ꯑꯉꯝ ꯑꯔꯥꯏ ꯆꯨꯕ, ꯋꯥꯈꯜ ꯐꯖꯅ ꯈꯟꯕ ꯉꯝꯗꯕ ꯃꯤꯅꯤ꯫ ꯀꯔꯤꯁꯨ ꯅꯠꯇꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛꯇ ꯏꯆꯝ ꯆꯝꯖꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯖꯦꯁꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯑꯃꯁꯨ ꯈꯟꯅꯗꯕ ꯌꯥꯗꯦ, ꯃꯗꯨꯗꯤ ꯉꯁꯥꯏꯒꯤ ꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕꯗꯤ ꯃꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯃꯥꯅ ꯃꯥꯒꯤ ꯅꯛꯅꯕ ꯃꯤ ꯑꯃꯗ ꯑꯁꯤꯗ ꯀꯩꯅꯣꯝꯃ ꯐꯨꯝꯗꯨꯅ ꯂꯩꯍꯧꯋꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯀꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏ ꯈꯟꯊꯗꯕ ꯌꯥꯗꯦ꯫ ꯖꯦꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯤ ꯋꯥꯜꯇꯔ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯥꯔꯠꯅꯔ ꯑꯍꯨꯝ ꯈꯟꯅꯗꯨꯅ ꯗꯤꯁꯤꯖꯟ ꯈꯨꯗꯤꯡꯃꯛ ꯂꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯗꯨ ꯍꯥꯠꯄꯒꯤ ꯗꯤꯁꯤꯖꯟ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇꯒꯤ ꯗꯤꯁꯤꯖꯟ ꯅꯠꯇꯦ, ꯇꯣꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟꯅꯤ꯫ ꯖꯦꯁꯤꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯋꯥꯜꯇꯔ, ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯅꯕ ꯀꯔꯕꯥꯔ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯐꯥꯎꯕ ꯍꯥꯠꯂꯒꯗ꯭ꯔꯥ ꯋꯥꯜꯇꯔ? ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯖꯦꯁꯤ, ꯅꯪ ꯌꯥꯝ ꯁꯥꯎꯕ ꯍꯦꯟꯃꯟꯈ꯭ꯔꯦ, ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯅ ꯇꯧꯒꯗꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯋꯥꯜꯇꯔꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯕ ꯑꯣꯞꯁꯟ ꯑꯍꯨꯝ ꯂꯩ꯫ ꯑꯍꯥꯟꯕ ꯑꯣꯞꯁꯟꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯇꯣꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯍꯟꯗꯕ, ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯄꯨꯂꯤꯁꯇ ꯋꯥ ꯍꯥꯏꯗꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗꯁꯨ ꯑꯩꯈꯣꯏꯅ ꯃꯆꯤꯟ ꯃꯦꯟꯅꯅꯕ ꯄꯩꯁꯥ ꯄꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟꯗ ꯇꯣꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯍꯤꯡꯅ ꯊꯝꯕ ꯌꯥꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ, ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯐꯖꯅ ꯃꯨꯟꯅ ꯈꯪꯂꯕ ꯃꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯑꯣꯞꯁꯟ ꯑꯁꯤꯗꯅ ꯇꯣꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯌꯥꯝ ꯅꯛꯅ ꯊꯝꯕ, ꯃꯥꯅ ꯀꯔꯤ ꯇꯧꯔꯤ, ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯁꯦꯟꯅꯕ, ꯃꯉꯣꯟꯗ ꯇꯣꯂꯣꯞ ꯈꯔ ꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯍꯟꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯈꯔꯁꯨ ꯄꯥꯡꯍꯟꯕ ꯌꯥꯏ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯂꯒꯅꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯤꯉꯩꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯉꯝꯂꯒꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯣꯞꯁꯟ 3 ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯥꯔꯠꯅꯔ ꯑꯍꯨꯝ ꯑꯝꯇꯪ ꯚꯣꯠ ꯇꯧꯗꯨꯅ ꯀꯔꯝꯕ ꯑꯣꯞꯁꯟꯅ ꯐꯩ ꯍꯥꯏꯕꯗꯨ ꯑꯝꯇꯪ ꯈꯟꯅꯈꯤꯁꯤ꯫ ꯋꯥꯜꯇꯔꯒꯤ ꯑꯣꯞꯁꯟꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ, ꯖꯦꯁꯤ, ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯣꯞꯁꯟ 3 ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯖꯦꯁꯤꯗꯤ ꯃꯥꯏꯛ ꯑꯃꯗꯤ ꯋꯥꯜꯇꯔꯅ ꯂꯧꯔꯛꯂꯤꯕ ꯗꯤꯁꯤꯖꯟ ꯑꯁꯤꯗ ꯀꯌꯥ ꯄꯦꯜꯂꯝꯗꯦ꯫ ꯃꯊꯪꯒꯤꯁꯤꯟꯗ ꯇꯣꯠ ꯑꯃꯗꯤ ꯃꯥꯏꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ, ꯇꯣꯠ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤꯗ ꯌꯥꯎꯔꯤ, ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒ ꯊꯕꯛ ꯇꯧꯕ ꯌꯥꯒꯅꯤ꯫ ꯇꯣꯠꯅ ꯍꯔꯥꯎ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯥꯏꯛ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯛꯅ ꯇꯣꯠꯀꯤ ꯃꯈꯧꯔꯤ ꯄꯥꯏꯗꯨꯅ ꯐꯛꯂꯥꯡꯗ ꯅꯝꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯅ ꯃꯊꯪꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯣꯡꯃꯩ ꯄꯨꯔꯛꯂꯝꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯂꯧꯒꯅꯤ꯫ ꯃꯊꯪꯒꯤꯁꯤꯟꯗ ꯒꯣꯃꯦꯖ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔꯅ ꯄꯥꯔꯛꯇ ꯐꯝꯗꯨꯅ ꯁꯥꯟꯅꯔꯤꯕ ꯃꯥꯏꯛ ꯑꯃꯗꯤ ꯃꯁꯨꯅꯨꯄꯤꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫
माइकना मागी फुरित खाउदगी चे मचेत अमा लौथोई अदुगा चे मचेत अदुदा करी करीनो खरा इरमी मसीगी मतुंगदा माइकना माना इरिबा चेदो मागी नाकंदा लेरिबा डस्टबिन अदुगी मखादा नमसिनदुना थमलमी मसी पुनुमक गोमेसना मागी तोरबिन थांदुना येंगलमी अदुगा गोमेस की पार्टनर अदुना माइकना तोरिबा थबकसिंग अदु वीडियो कैमरा नमदुना लेरमी एविडेंस ओइनानबगिदमक्ता मथंगी सिंदा माइक चटखरबा मतुंगदा गोमेस अमदी महाकी पार्टनरना चंगलक्तुना ngasai माइकना डस्टबिन मखादा लोसिनदुना थमलंबा चे मचेत अदु लौथोक्तुना येंगलुई अदुबु चे मचेत अदुदा लाइसाबिगी मचा हाइदुना इदुना लेरमी माइकना इलाइ लाइना गोमेसबु सानाबिरंबा मतौसिदा गोमेसती यामना सावरमी मथंगी सिंदा माइक मागी मयुमदा फमलमी लैपटॉप अमा थांदोक्तुना वाल्टरना हेंग की ऑफिसदा थमलंबा स्पाई माइक्रोफोन अदुगी मतेंगदा स्टेशन मतुंगदा हेंग अमदी गोमेस अमदी अतै पुलिस ऑफिसर मयामना करी करी वारी सानरिबगे हाइबदु माइकना लोइना तारमी मथंगी सिंदा स्काइलर मेरीगी मयुमदा मचानपी होलीगा उनबा लाक्लमी मचानपी होली पमदुना यामना नुंसिना फमलमी मेरीना हारई स्काइलर नंगी नचानपी से ऐ लौजरगे महामु नुंसिबा अंगांग मचा अमता थेंगद्री असुमना ngahak नोक्तुना वारी सानरमलबा मतुंगदा स्काइलर इखंग खंगौदना मपी इरा चेंजुना कप्पा होरखी मचेगी मतवसे उबदा मेरीना हारई स्काइलर कैदौरबगे नंगी नुंगाइतबा खुदिमक एंगोंदा हायो ऐ से नंगी नानावनपीनी नंगी नुंगाइतबा अवा अना खुदिमक ऐना नंगी दमक्ता मतेंग पांगदौरिबनी ऐ नतना कनामतना नंगी मतेंग पांगबिरोय नंगी दमक्ता ऐ लेरी स्काइलर न कप्तुना हारई ऐगी इचासिंग सिगी खनबदा यामना वाई इचासिंग असे टेक्ता कायरोदबा मफम थिबदा ऐ यामना वाखरे मेरीना हारई नंगी नचासिंग से अखोई युमदा लेबा मतमदा कैसु अते अकाय थोकलोइने मफम असे पुलिस ऑफिसर अमगी युमनी नंग करी वखंदनो अदाम किरिदुबो स्काइलर वाल्टर की मरमददी हाइदोकपा यादबनिना महांगना वा थैदोक्तुना हारई ऐ इचासिंग से उदबा कुमिनबसिदा वखन पुंपिकता पिक्थादुना तौरिबनी कैसु थोदोकपा लेबा नतेदा हारखी मेरीना हारई नंग नचासिंग अदो अदाम नुंसिरगा करिगिदमक्ता अखोइदा थमलिबनो नंगना नचासिंग अदो युमदा पुजुना नुंगाइना लेमिनरुगे हाइबा तारबसु ऐना नोंदा कैसु थिंगलोय हारमी मेरीना मखा तारई अदो स्काइलर नंग ngasa हाइखिदना नचासिंग से खुदोंथिबा अते अका यावरदबा मफमदा लेहनबा पामी हारिबदो करिनो नंगना हारिबदुबो नखोय करंबा खुदोंथिबा तारबगे स्काइलर ना हारई आई अमदी वाल्टर से ममा मपा ओइबदा मतिक चाद्रबरा हाइना खल्ली मरम अदुना इचासिंग से फनबगेदमक्ता नखोयगे नानाक्ता थमलिबनी मेरीना हारई मदुगेदमक्तदी कैसु खलुनु वाल्टर अमदी नखोय अनि से ममा मपा ओइबदा यामना मतिक चाबा मिनी असुमना मेरीना स्काइलर बु यामना थेमलमी स्काइलर ना मेरीदा येंगदुना यामना अकीबा सकफम गोलोइना ना हारई मेरी नंगना खंगदबा वा मयाम अमा लेरी अइना खंगलिबा वासिंग असे नंगोंदा अइना हाइरुबा मतमदा पुंसी चुप्पगी ओइना नंगना एंगोंदा अमु हना स्काइलर हाइना कौरकलोय अदुगा अखोइगी युमदसु नंगना अमु हना पुंसी चुप्पगी ओइना खुंगुल तारकलोय मेरीना हारई स्काइलर नंगना हाइबा ngamdriba वादो टेट नबानीगी मरक्ता लेनाखिबा मरी अदुगी मरमदा नत्रा स्काइलर ना हारई मेरी नंगदी कमदोंना टेट की मरमदा खंगलिबा वाल्टर ना हारकलिरा मेरीना हारई वाल्टर ना हारकपा नते अइना वाल्टर दा हायु हायदुना गिरिगिरि तकपदगी माना हारकपनी अदुबु स्काइलर सोइखिबदो सोइख्रे मतम लोइख्रे हौख्रबा मतमनी मरम अदुना असोइबा अमगिदमक्ता नंगना वखन नुंगाइत्रिबदो थादोकलो नचासिंगा पुन्ना लेमिनरगा तुंगदा करी तौबा याय हाबदो मदुगी वखन खनबा हौरो स्काइलर ना किजरिबा अमदी स्काइलर ना हाइबा ngamdriba वा असिगा मेरीना खलमलिबा वा असिगदी पुरा कंट्रास्ट नबा हाबदो ओइख्रे मथंगी सिंदा जेसी अमदी वाल्टर मेट सुंगलमी युम अमदा चंगदुना मखोइना मेट सुंगबा लोइसनबा गायबो इना फमदुना टीवी येंगलिङै मतमदा पाउदा अंगांग अमा बैग थौदुना चटखिबदगी मयुमदा हंजलक्त्रे मांगख्रे हाजुना यावरमी पाउदा यारokliba मांगखिबा अंगांग अदो मखोइना हाटखिबा अंगांग अदो ओइरमी पाव से हेक तारबदगी जेसी ममाइदा सकफम होंगी यामना मराल लेरबा मरालना मपो फारबा मी अमगुमना मची लेंगदना तुमिना फमदुना लेरमी माइथोंगदा निंगबा काइबगी माइथोंगसु ओइरमी जेसी मतवसे उबदा वाल्टरना पावदो मुथली अदुगा जेसी मनाक्ता फमलदुना हारई जेसी मसीगिदमक्ता कैसु खलुरनु लोइख्रबा वानी नंगनगी नराल नत्ते जेसी ना हारई अंगांग अदुगी ममा मपाना ओइरमगदबा फिबमदो करिनोने वाल्टर ना हारई जेसी आइसु थोखिबा थौदो अदुगी खल्लुबदा ngahandagi आइसु तुम्बा याद्रिबनी जेसी अदुबु फत्तबा थौदो अदुना मरम ओइरगा हौजिकती अखोइना चाही अमा अनि लेप्तना मेट सुंगबदा सिजनगदोरिबा केमिकल सिंग अदो अखोइना फंगलिबनी करिगुंबा अखोइना थौदो अदु तोरमदबा तारबदी अखोइगे प्लान असे पुंकाय कारमगदोरिबनी जेसी अखोइना फंगलिबा केमिकल अदुना चाही अमा अनि लेप्तना मेट सुंगलबा मतमदा अखोइगे इफमदा अखोइना पुंजी चुपा सिजनबदा लोइबा नायरोइदबा पैसा लेरगनी मतम मदुदा अखोइना हजिक फत्तबा तौखिबा थबक सिंग असिगी पाप असे कोंगनबगीदमक्ता अवा अना तारबा मियोइसिंगदा अखोइगे लेजरिबा सेल थुम अमदी पैसा सिंग अदुना अवा अना तारिबा सिंग अदुगी मतेंग चामरक हन्ना पांगबा याय मरम अदुना हौजिकि ओइनदी थोखरिबा थौदोक लाइबक थिबा थौदोक अदुगुंबा अमुक हन्ना मतुंगदा थोक्तनबा अखोइ कन्ना होनासी अदुगा अखोइना अखोइगे फिबम मतिक चारबा मतमदा मियोइबा सिंग हाइबदी अवा अना तारबा सिंग अदुगीदमक्ता मतेंग पांगबा ngamnanaba हौजिकति अखोइ वखल चाइथोकपा यादे मेट सुंगबरमदा माइ फजन ओनसिलसी वाल्टरना असुमना जेसी की थमोइ कायरिबदो फननबगीदमक्ता जेसीबु थेमलक्खि
ꯖꯦꯁꯤꯗꯤ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕꯒꯤꯔꯥ ꯑꯩꯈꯣꯏꯅ ꯇꯧꯈ꯭ꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯏꯔꯥꯜ ꯀꯣꯛꯅꯅꯕ ꯂꯝꯕꯤ ꯂꯩꯔꯤꯕ꯭ꯔꯥ ꯋꯥꯜꯇꯔꯅꯁꯨ ꯍꯥꯏꯔꯛꯏ ꯍꯣꯠꯅꯔꯕꯗꯤ ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯣꯔꯤꯕꯅꯣ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯃꯦꯠ ꯁꯨꯡꯕ ꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯛꯁ ꯎꯞꯁꯤꯟꯗꯨꯅ ꯐꯤꯔꯣꯜ ꯃꯇꯤꯛ ꯆꯥꯅ ꯁꯦꯠꯂꯝꯃꯤ ꯋꯥꯜꯇꯔꯅ ꯍꯧꯖꯤꯛ ꯖꯦꯁꯤꯒꯤ ꯃꯕꯨꯛꯅꯤꯡ ꯐꯥꯊꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈꯤꯕ ꯁꯛꯐꯝ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯋꯥꯜꯇꯔꯗꯤ ꯍꯨꯏ ꯈꯣꯡꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯃꯦꯠ ꯁꯨꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯖꯦꯁꯤꯁꯨ ꯈꯪꯂꯦ ꯋꯥꯜꯇꯔꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯋꯥꯜꯇꯔꯅ ꯍꯥꯏꯖꯤꯟꯅꯕ ꯉꯥꯏꯍꯥꯛꯀꯤ ꯌꯥꯅꯅꯕ ꯇꯧꯁꯤꯟꯅꯕ ꯋꯥꯅꯤ ꯍꯥꯏꯕꯁꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯏꯛ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯒꯤ ꯃꯤꯇꯤꯡ ꯇꯧꯔꯝꯃꯤ ꯃꯤ ꯂꯣꯏꯅ ꯁꯨꯔꯕ ꯃꯇꯝꯗ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗ꯭ꯔꯒ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯍꯨꯝꯅ ꯑꯩꯕꯨ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯀꯣꯏꯁꯦꯟ ꯁꯦꯟꯅꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯥꯊꯩꯔꯝꯂꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯕꯅꯤ ꯑꯩꯉꯣꯟꯗ ꯄꯨꯂꯤꯁꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯃꯇꯝ ꯐꯅꯌꯥꯝ ꯌꯥꯝꯂꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯥꯊꯩꯔꯝꯂꯦ ꯍꯥꯏꯔꯤꯕꯗꯣ ꯅꯪ ꯇꯁꯦꯡꯅꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯥꯊꯩꯔꯝꯂꯕ꯭ꯔꯥ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯕꯗꯤ ꯀꯝꯗꯧꯅꯤ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯕ ꯈꯪꯉꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯟꯖꯟ ꯆꯥꯝꯃꯔꯛ ꯍꯟꯅ ꯀꯟꯐꯥꯔꯝ ꯇꯧꯔꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯇꯝ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯀꯨꯏꯔꯕꯅꯣ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯦ ꯍꯦꯛ ꯍꯧꯕꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯑꯩꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯍꯦꯡ ꯑꯗꯨꯅ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯁꯤꯒꯨꯝꯕ ꯄꯥꯎ ꯑꯃ ꯂꯩꯔꯕꯗꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯁꯨꯌꯥꯝꯅ ꯊꯕꯛ ꯇꯧꯕꯗ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯁꯦ ꯃꯥꯏꯛ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯅꯪꯅ ꯑꯁꯤꯒꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯦ ꯑꯩ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯃꯥꯏꯛ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯊꯕꯛ ꯇꯧꯕꯗ ꯑꯁꯨꯌꯥꯝ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯁꯦ ꯖꯦꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪꯗꯤ ꯃꯥꯏꯛꯇ ꯄꯨꯂꯤꯁꯁꯤꯡꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯍꯥꯟꯅꯗꯒꯤ ꯈꯪꯕ꯭ꯔꯥ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯃꯥꯁꯨ ꯈꯪꯗꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯗ ꯉꯥꯏꯔꯤꯕꯅꯤ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯏꯛ ꯅꯪꯉꯣꯟꯗ ꯄꯨꯂꯤꯁꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯀꯔꯕꯥꯔ ꯑꯁꯤ ꯃꯈꯥ ꯆꯠꯊꯒꯗꯧꯔꯤꯕꯅꯣ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯀꯔꯕꯥꯔ ꯑꯁꯤꯗ ꯌꯥꯎꯕ ꯇꯥꯔꯕꯗꯤ ꯃꯌꯥꯝꯗ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯒꯤ ꯀꯔꯕꯥꯔ ꯑꯁꯤꯗꯒꯤ ꯇꯣꯛꯂꯒꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯃꯥꯏꯛ ꯅꯪ ꯇꯣꯛꯂꯒꯦ ꯍꯥꯏꯕꯗꯣ ꯇꯣꯛꯂꯣ ꯅꯪꯅ ꯐꯒꯅꯤ ꯈꯟꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯔꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯪꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯖꯦꯁꯤꯅ ꯑꯃꯨꯛ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯇꯧꯕ ꯇꯥꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯏꯛ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯀꯝꯗꯧꯅ ꯇꯧꯏ ꯑꯃꯗꯤ ꯀꯗꯥꯏꯗ ꯇꯧꯏ ꯍꯥꯏꯕꯗꯣ ꯖꯦꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯝꯃꯨ ꯖꯦꯁꯤꯅ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯔꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯃꯤꯁꯇꯔ ꯋꯥꯏꯠ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤꯗꯒꯤ ꯇꯣꯛꯂꯒꯦ ꯑꯩ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯑꯁꯤꯗꯒꯤ ꯄꯣꯊꯥꯖꯔꯒꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯈꯤꯕ ꯀꯦꯃꯤꯀꯦꯜ ꯍꯨꯔꯥꯟꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯂꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯦꯠ ꯑꯣꯏꯅ ꯁꯨꯡꯗꯣꯛꯄ ꯃꯇꯝꯗ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯀꯔꯣꯔ 3,000 ꯍꯦꯟꯅ ꯊꯣꯛꯀꯅꯤ ꯃꯁꯤ ꯈꯪꯅ ꯅꯪ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤꯗꯒꯤ ꯄꯣꯊꯥꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯣꯟꯅꯔꯦ ꯖꯦꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯣꯛꯂꯒꯦ ꯍꯥꯏꯔꯤꯕꯁꯦ ꯃꯦꯠ ꯁꯨꯡꯕꯒꯤ ꯊꯕꯛ ꯑꯁꯤꯗꯒꯤ ꯇꯣꯛꯂꯒꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯈꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯣ ꯁꯔꯨꯛ 3 ꯊꯣꯛꯅ ꯌꯦꯟꯊꯣꯛꯂꯁꯤ ꯑꯗꯨꯒ ꯖꯦꯁꯤ ꯏꯕꯥꯅꯤꯒꯤ ꯁꯔꯨꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯑꯣꯏꯅ ꯌꯣꯟꯊꯣꯛꯆꯔꯨꯔꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯁꯔꯨꯛ ꯑꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯄꯥꯝꯅ ꯀꯦꯃꯤꯀꯦꯜ ꯑꯗꯨꯅ ꯃꯦꯠ ꯁꯨꯡꯍꯧꯔꯣ ꯖꯦꯁꯤ ꯏꯕꯥꯅꯤꯒꯤ ꯀꯦꯃꯤꯀꯦꯜ ꯌꯣꯟꯕꯒꯤ ꯄꯩꯁꯥ ꯑꯗꯨꯅ ꯑꯩꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯦꯟꯕ ꯀꯣꯟꯅꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯄꯩꯁꯥ ꯄꯤꯊꯣꯛꯅꯤꯡꯗꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯩꯁꯥ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯁꯤ ꯌꯦꯟꯊꯣꯛꯅꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒꯅꯨ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯂꯞ ꯀꯥꯏꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯤ ꯖꯦꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯜꯇꯔ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯇꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯄꯨꯟꯅ ꯇꯣꯛꯍꯧꯔꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯣ ꯌꯣꯜꯂꯨꯕ ꯃꯇꯝꯗ ꯐꯪꯂꯛꯀꯗꯧꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯤꯖꯤꯟꯅꯕꯗ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯔꯣꯏꯗꯕ ꯄꯩꯁꯥ ꯑꯗꯨꯝ ꯐꯪꯗꯧꯕ ꯂꯩꯔꯕꯅꯤ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯌꯣꯟꯒꯗꯧꯔꯤꯕꯁꯦ ꯑꯇꯣꯞꯄ ꯃꯦꯠ ꯁꯨꯡꯕ ꯃꯤꯗꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯒ ꯀꯔꯕꯥꯔ ꯑꯁꯤꯗ ꯁꯦꯟꯗꯣꯡ ꯃꯨꯟꯅꯒꯗꯧꯔꯤꯕ ꯑꯇꯣꯞꯄ ꯒ꯭ꯔꯨꯞ ꯑꯃꯒꯅꯤ ꯋꯥꯜꯇꯔꯁꯨ ꯈꯪꯉꯤ ꯃꯍꯥꯛꯅ ꯃꯥꯏꯛ ꯈꯥꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯅ ꯃꯥꯅ ꯈꯥꯝꯕꯗ ꯌꯥꯒꯗꯧꯕ ꯖꯦꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯄꯩꯁꯥ ꯆꯕꯨꯟ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯅ ꯄꯩꯁꯥ ꯑꯆꯣꯏꯕ ꯈꯔꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯂꯪꯊꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯖꯦꯁꯤꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯌꯣꯟꯕꯗ ꯐꯪꯒꯗꯧꯔꯤꯕ ꯄꯩꯁꯥꯁꯦ ꯄꯩꯁా ꯃꯆꯥ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯦꯠ ꯁꯨꯡꯕꯒꯤ ꯀꯔꯕꯥꯔ ꯇꯧꯗꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏꯗꯤ ꯃꯤ ꯍꯥꯠꯄ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯔꯣꯝꯗ ꯑꯣꯏꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯤ ꯑꯩ ꯌꯥꯎꯕ ꯄꯥꯝꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤ ꯑꯃꯗꯤ ꯃꯥꯏꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯦꯃꯤꯀꯦꯜ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯄꯜ ꯈꯔ ꯀꯦꯃꯤꯀꯦꯜ ꯂꯩꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯎꯠꯄ ꯂꯥꯛꯂꯝꯃꯤ
ꯃꯥꯏꯛꯅ ꯃꯈꯣꯏꯒꯤ ꯀꯦꯃꯤꯀꯦꯜ ꯂꯩꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯅ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯁꯦ ꯇꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯦꯃꯤꯀꯦꯜ ꯂꯤꯇꯔ 5 ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯁꯦ ꯅꯪ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯇꯦꯁ ꯇꯧꯔꯨꯔꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯑꯁꯦ ꯑꯁꯦꯡꯕꯅꯤ ꯈꯪꯂꯕ ꯃꯇꯝ ꯑꯗꯨꯗ ꯄꯣꯠ ꯑꯁꯤꯒꯤ ꯃꯃꯜ ꯂꯦꯞꯅꯔꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯌꯣꯟꯒꯗꯧꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯀꯦꯃꯤꯀꯦꯜ ꯂꯤꯇꯔ 3,000ꯅꯤ ꯑꯗꯨꯒ ꯂꯤꯇꯔ 3,000 ꯑꯁꯤꯒꯤ ꯃꯃꯜꯅ ꯂꯨꯄꯥ ꯀꯔꯣꯔ 100 ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯀꯦꯃꯤꯀꯦꯜ ꯂꯩꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯃꯃꯜꯗꯣ ꯑꯩ ꯄꯤꯒꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯈꯣꯏꯒꯤ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯁꯦ ꯂꯩꯕ ꯇꯥꯔꯕꯗꯤ नखोइना योलिबा ब्लू मचुगी मेट अदो योलरोदबा नत्रा हाइबदि आइना केमिकल सिंग असे लैख्रबा मतुंगदा नखोइ अमुहन्ना मेट सुंगलरोय हाइबा नत्रा ब्लू मचुगी मेट अदो इलाइ लाइना फंगलबनिना हौजिक्ति अतै अतोपा मखलगी मेट अमता मीना लैनद्रे मरम अदुना ब्लू मचुगी मेट अदो योलक्तनबगिदमक्ता केमिकल सिंग असे नुपा अदुना लैगे हाइरिबनि अदुबु जेसी अमदि माइकना केमता खुमलक्तबा असिदा हाइरइ नुपा अदुना अैसु ngसाइदगी खल्लिबनि नखोइना करि मरमगिदमक्ता यामना फरक ताना लिटर 3,000 योलिबनो हाइना नखोइ अनिना वा हाइदोनिंग्रिबा अमदि नखोइ अनिना येनरिबा पोजेन असिगी मतुंग इनदि नखोइ पार्टनर अहुमनि नखोइना हौजिक फाबा लोलिबा पार्टनर अदु कनानो माइकना हाइरइ अतोपा पार्टनर अदुनदि नंगी बिजनेस असिदा करिसु अयतपा पिरकलोय मरमदि अखोइगी पार्टनर अदुना नंगी टेरिटरीदा कैसु लानसिलकलोय केमिकल लैगदरिबा नुपा अदुना हाइरइ टेरिटरी लानसिनबा अमदि लानसिनदबगी वा नत्ते अइना पामबदि हौजिक फंगलिबा ब्लू मचुगी मेट असे पुलप मुथतपसिनी ब्लू मचुगी मेट असे लैतबा तारबदि अखोइगी मीना सुंगलिबा क्वालिटी हंथरबा मेट असे मफम पुनमक्ता योनबा यागदौरिबनी मेट सुंगनबा केमिकल लैबा लाक्लिबा नुपा सिगी ममिंग डेक्लन कवी डेक्लन हाइरइ माइक अइ नंगोंदा अनौबा ऑफर अमा पीगे नखोइ पार्टनर अहुमगी लैरिबा केमिकल सिंग अदो पुलप एंगोंदा योलो केमिकल लिटर 10,000 अदुगी नखोइना अपामा पैसादो एंगोंदा हाइरउ नखोइना पियु हाइबा ममलदा अइ केमिकल सिंग अदो लैगे मसी नत्रबदि नखोइदगी अइना केमिकल लैरोय माइक केमिकल 10,000 योलु नत्रबदि अखोइदा केमिकल लिटर अमा फावा योलकनु मथंगी सिंदा जेसी वाल्टर उनबा वाल्टर की मेमदा लाक्लमी जेसी दी वाल्टर की इमुंग चंगलपा मतमदा इकोय कोइरमी मरमदी स्काइलरना हानदगी हौना जेसी नुंगसीदे मरम अदुना जेसी बु मखोइगी इमुंगी मनाक्ता लाक्पा फावा थिंगलंबनी अदुबु हौजिक्ति इमुंग अदुगी पावरफुल नमक वाल्टरना पाइरबनीना वाल्टरना तौनिंगबदा तौरे जेसीना हाई माइक अमदी आइगी केमिकल शेयर सिंग अदु अखोइ योनगे हाइदुना चलुरे अदुबु केमिकल लैगदरिबा नुपा अदुना अखोइ पार्टनर अहुमक्की केमिकल सिंग असे पुलपुना योनद्रबदि केमिकल अमता लैरोय हाइरकले वाल्टर हाइरइ आइगे केमिकल सरुक्ति आइना हिंगलिंखै योलोय जेसिन हाइरइ वाल्टर नंग अदुमना हाइरकनी हाइबा आइ खंगली मरम अदुना आइना नंगा वारी तपना सानगे हाइदुना नंगी युमदा लाक्लिबनी वाल्टर नंगना इहान हानबा ओइना मेट सुंगबा हरकपा मतमदा नंगना ख्वाइदगी पामखिबसे नंगी इमुंग मनुंगना वात्ता पादुना लेहौनबा पैसा खरा खतंगनी अदुबु हंदक नंगना फंगलक्लिबा केमिकल सिंग असे योंथोकपा मतमदा फंगदौरिबा पैसा असिदि मतम अमदा नंगना पामखिबा पैसा सिंग अदुदगी सरुक 10 हेन्ना यांगबदौरिबनी पैसा सिंग असे लैरबदि नंगसु ज्ञान ताने इमुंगदा नचाना सुसिंगा इंगना चिकना नुंगाइबा पुंसि अमोदा हिंगबा यारगनी असुमना तौरबदि कनासु असी अना यावररोय मी अतोपा अमनासु अखोइबु हाटपा लाकनी हाइना वखलदा चिंगनाबा अदु फावररोय असुमना तंगदु लैताबा पुंसि अमदा हिंगननबगिदमक्ता नत्रो वाल्टर नंगना मेट सुंबा हौखिबदो हौजिक्ति नंगना पांबा तंगदु लैताबा पुंसि हाइबदो नंगी नमांगदा लेपलरे मसिदा फाउ नंगना सिखांग खांगदुना मेट सुंगदबा यादे हाइदुना लैरिबसे करिगिनो वाल्टर हाइरइ जेसी अखोइना थवाइ खुबाक्ता हापतुना होनखिबा मयामदो महै चारमदाय असिदा इलाइ लाइना खुत्तगी थादोखिनबा नते अखोइना होनखिबा मयामदो जेसी तसेंगना हाइरबदा कारबार असिगिदमक्ता अखोइ इसादगी इ फावो ताख्रबनी जेसी अइ नोंगोंदा वारी अमा लिरके ताव अइना यूनिवर्सिटी तमलिङै मतमदा अइ अमदि अइगा तमिन्नबा इमानबसिंग अखोइ अहुम मरि पुनसिनदुना कंपनी अमा लिंखखि कंपनी अदुगी ममिंग ग्रे मैटर कवी कंपनी अदो अखोइ म्याम पुंजनदुना लिंखतली हाइबगी वा खक्तनी कंपनी अदुगी आइडिया अमदि कंपनी अदु कमदौना चलाइगनी हाइबसे आइगी कोक्तगी थोखिबा ngakतनी तौबतबु कंपनी अदो अखोइना PhD तौरिङै मतम अदुदि यामना पिकपा ममिंग लैत्रिबा कंपनी अमा ओइरमी अदुबु मतम अदुदगी हौना अखोइ लोइनमक खंगी मदुदि अखोइ कंपनी असे नोंगमा नत्रगा नोंगमदि ख्वाइदगी चावबा कंपनी अमा ओइरकनी हाइबसे अदुबु मतम अदुदा आइगे प्रॉब्लम खरा लैबदगी अइना आइगी कंपनी अदुदा लैरिबा आइगी शेयर सिंगदो अइना आइगा थबक तमिनरिबा पार्टनर अनी दुदा लोइना योंथोखि सुपनगी लुपा लाख 5 खक्तदा मतम अदुददि लुपा लाख 5 हाइबसे यामना यामबा पैसा ओइरमी आइसु मतम अदुदा खनखि लुपा लाख 5 अदु पाइरबदि आइ पुंसि नुंगाइना हिंबा यारगनी हाइना अदुबु करिगुंबा आइना आइगी शेयर सिंग अदो लुपा लाख 5 खतंगदा योंथोकलमदबा तारबदि हौजिकि मतम असिदा आइगी शेयर सिंग अदुगी ममलसे लुपा करोड़ 3,000 हेलगनी अइना आइगी लुपा करोड़ 3,000 अदो सुमनगी लुपा लाख 5 खतंगदा योंथोखि जेसी आइगी डिसिजन अमना आइगी नुपी अमदि आइगी इचा सिंगना नुंगाइबा पुंसि महिंग अमदा हिंजागदबदो ओना तैनाबा पुंसि महिंग अमदा हिंगहले जेसीना हाइरइ वाल्टर अदुबु ड्रग योनबा हाइबसिबु चाउथोकचनिङाइ ओइबा सिनफमलाने तंजा सिदा इमुंगदा स्काइलर चंगलइ जेसी दी स्काइलर की बॉय कई बॉय हौगतुना लेपतुना लेरमी
ꯃꯇꯧ ꯑꯁꯤ ꯎꯕꯗ ꯋꯥꯜꯇꯔꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯁ꯭ꯀꯥꯏꯂꯔ, ꯖꯦꯁꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯖꯦꯁꯤꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯗꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯅꯅꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯒꯠꯄ ꯍꯧꯔꯨꯔꯣ꯫ ꯋꯥꯜꯇꯔꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯁ꯭ꯀꯥꯏꯂꯔ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯁ꯭ꯄꯦꯁꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ? ꯁ꯭ꯀꯥꯏꯂꯔ ꯇꯣꯟꯕꯗꯒꯤ ꯇꯣꯜꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯀꯔꯤꯁꯨ ꯋꯥ ꯍꯥꯏꯕ ꯉꯝꯗꯦ꯫ ꯋꯥꯜꯇꯔ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯦ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛꯁꯨ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯅꯕ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ, ꯖꯦꯁꯤ ꯑꯃꯗꯤ ꯁ꯭ꯀꯥꯏꯂꯔ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯁꯤꯅ ꯁ꯭ꯀꯥꯏꯂꯔꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯅꯕ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯁ꯭ꯀꯥꯏꯂꯔꯅ ꯊꯑꯣꯏꯅ ꯈꯨꯝꯕꯤꯔꯝꯗꯦ꯫ ꯁ꯭ꯀꯥꯏꯂꯔꯗꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯌꯨ ꯕꯣꯇꯜ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯨ ꯍꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯆꯥꯛ ꯆꯥꯔꯝꯗꯦ, ꯌꯨ ꯈꯛꯇꯪ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯅꯣꯏꯒꯤ ꯀꯔꯕꯥꯔ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯖꯅ ꯆꯂꯥꯏꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯕꯗ ꯁ꯭ꯀꯥꯏꯂꯔ ꯅꯪꯁꯦ ꯌꯥꯝꯅ ꯐꯕ ꯑꯦꯀꯥꯎꯟꯇꯦꯟꯠ ꯑꯃꯅꯤ ꯍꯥꯏ꯫ ꯁ꯭ꯀꯥꯏꯂꯔꯗꯤ ꯋꯥꯜꯇꯔꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯔꯣꯟꯕꯗꯣ ꯖꯦꯁꯤꯗ ꯍꯥꯏꯗꯣꯛꯂꯝꯕ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯇꯤ ꯏꯉꯛ ꯉꯛꯇꯨꯅ ꯖꯦꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯑꯃꯨꯛ ꯖꯦꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯖꯦꯁꯤ, ꯋꯥꯜꯇꯔꯅ ꯑꯩꯒꯤ ꯃꯔꯝꯗ ꯑꯇꯩ ꯑꯇꯣꯞꯄꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯒꯦ? ꯖꯦꯁꯤ ꯋꯥ ꯈꯨꯝꯐꯝ ꯂꯩꯔꯝꯗꯦ꯫ ꯑꯐꯕ ꯉꯥꯛꯇ ꯍꯥꯏꯗ, ꯌꯥꯝꯅ ꯐꯩ, ꯊꯕꯛ ꯇꯧꯕꯗ ꯆꯪꯈꯣꯜꯂꯤ ꯍꯥꯏꯅ ꯍꯥꯏ꯫ ꯁ꯭ꯀꯥꯏꯂꯔꯅ ꯑꯃꯨꯛ ꯇꯟꯖꯥ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔꯅ ꯅꯪꯉꯣꯟꯗ ꯑꯩ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯝꯕꯒꯤ ꯋꯥꯔꯤꯗꯨꯗꯤ ꯅꯪꯉꯣꯟꯗ ꯂꯤꯔꯛꯈ꯭ꯔꯕ꯭ꯔꯥ? ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯇꯦꯟꯁꯟ ꯑꯗꯨ ꯎꯕꯗ ꯖꯦꯁꯤ ꯇꯧꯐꯝ ꯈꯪꯂꯝꯗꯦ, ꯏꯁꯤꯡ ꯊꯛꯄ ꯁꯥꯗꯨꯅ ꯋꯥꯜꯇꯔꯗ ꯑꯃꯨꯛ ꯌꯦꯡ, ꯁ꯭ꯀꯥꯏꯂꯔꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁ꯭ꯀꯥꯏꯂꯔ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯖꯦꯁꯤꯅ ꯇꯞꯅ ꯋꯥꯜꯇꯔꯗ ꯍꯥꯏꯔꯛꯏ, ꯑꯉꯥꯡꯁꯤꯡꯅ ꯅꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯍꯧꯗꯕ ꯌꯥꯝꯅ ꯐꯩꯗ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯁ꯭ꯀꯥꯏꯂꯔꯅ ꯌꯥꯗꯗꯨꯅ ꯃꯦꯔꯤ ꯑꯃꯗꯤ ꯍꯦꯡꯀꯤ ꯃꯌꯨꯝꯗ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯍꯦꯛ ꯏꯆꯥ ꯐꯥꯎꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯗꯕ ꯉꯝꯃꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯋꯥꯜꯇꯔꯅ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯁꯦ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯨꯡꯇꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯅꯤ, ꯑꯩꯒꯤ ꯀꯦꯟꯁꯔ ꯑꯗꯣ ꯈꯔ ꯊꯨꯅ ꯍꯜꯂꯛꯅꯕꯒꯤꯗꯃꯛꯇ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯅ ꯍꯩꯖꯔꯤꯕ ꯀꯦꯃꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯑꯩꯒꯤ ꯃꯦꯠ ꯁꯨꯡꯕꯒꯤ ꯀꯔꯕꯥꯔ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯖꯦꯁꯤ, ꯅꯪ ꯑꯃꯗꯤ ꯃꯥꯏꯛ, ꯅꯈꯣꯏ ꯑꯅꯤꯅ ꯇꯣꯛꯂꯣ ꯍꯥꯏꯔꯤꯕ ꯃꯦꯠ ꯁꯨꯡꯕꯒꯤ ꯀꯔꯕꯥꯔ ꯑꯁꯦ ꯃꯁꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤꯅꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯡꯗꯥꯡꯅꯤ꯫ ꯋꯥꯜꯇꯔꯅ ꯃꯈꯣꯏꯒꯤ ꯀꯦꯃꯤꯀꯦꯜ ꯃꯌꯥꯝ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ, ꯑꯗꯨꯒ ꯀꯦꯃꯤꯀꯦꯜ ꯊꯝꯂꯤꯕ ꯀꯟꯇꯦꯅꯔ ꯑꯗꯨꯗꯒꯤ ꯀꯦꯃꯤꯀꯦꯜ ꯈꯥꯏꯗꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯏꯛ ꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯑꯩꯁꯨ ꯈꯪꯏ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯣꯛꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ, ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯂꯥꯛꯄ ꯑꯩꯅ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ, ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯩ ꯏꯃꯨꯡꯗ ꯆꯪꯕ ꯉꯝꯃꯣꯏ꯫ ꯃꯥꯏꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅ ꯏꯃꯨꯡꯗ ꯆꯪꯉꯣ ꯍꯥꯏꯔꯤꯕꯁꯦ ꯅꯉꯣꯟꯗ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯞꯂꯛꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯥ ꯑꯃꯗ ꯃꯥꯏꯛ ꯑꯃꯗꯤ ꯋꯥꯜꯇꯔ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯍꯌꯦꯡꯅꯤ ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯌꯣꯟꯒꯗꯧꯔꯤꯕꯁꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯌꯣꯟꯕ ꯑꯁꯤꯗ ꯅꯪꯅ ꯑꯊꯤꯡꯕ ꯄꯤꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯅꯪꯒ ꯑꯩꯒꯗꯤ ꯀꯥ ꯑꯁꯤꯗ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯃꯤꯟꯅꯕ ꯇꯥꯔꯦ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯒꯤ ꯀꯦꯃꯤꯀꯦꯜ ꯁꯔꯨꯛꯁꯦ ꯌꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯦ? ꯑꯩꯈꯣꯏ ꯄꯥꯔꯠꯅꯔꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ? ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯣꯜꯂꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗ ꯅꯪꯒꯤ ꯁꯔꯨꯛꯁꯨ ꯑꯝꯇ ꯋꯥꯠꯇꯅ ꯑꯩꯈꯣꯏꯅ ꯄꯤꯔꯛꯀꯅꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯃꯥꯏꯛ, ꯅꯪ ꯋꯥꯈꯜ ꯑꯝꯇ ꯈꯟꯊꯒꯣ, ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯁꯦ ꯌꯣꯟꯊꯣꯛꯀꯅꯨ, ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯁꯦ ꯑꯩ ꯃꯦꯠ ꯁꯨꯡꯒꯦ, ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯌꯣꯟꯕꯗꯒꯤ ꯐꯪꯂꯛꯀꯗꯧꯔꯤꯕ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯁꯔꯨꯛ 10-20 ꯍꯦꯟꯅ ꯑꯩꯅ ꯄꯤꯒꯦ꯫ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯂꯥꯏ ꯂꯥꯏꯅ ꯄꯩꯁꯥ ꯐꯪꯒꯗꯕ ꯑꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯗ꯭ꯔꯤꯕꯁꯦ? ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯛꯅ ꯋꯥꯜꯇꯔꯒꯤ ꯃꯁꯥ ꯄꯨꯝꯕ ꯆꯦꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯋꯥꯜꯇꯔꯒꯤ ꯃꯁꯥꯗ ꯌꯥꯎꯔꯝꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯋꯥꯜꯇꯔꯒꯤ ꯒꯥꯔꯤ, ꯁꯣ, ꯄꯩꯁꯥ, ꯃꯅꯤ ꯕꯦꯒꯅꯆꯤꯡꯕꯁꯨ ꯂꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯃꯥꯏꯛꯅ ꯂꯧꯁꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯃꯥꯏꯛꯅ ꯀꯦꯃꯤꯀꯦꯜ ꯌꯣꯟꯕ ꯆꯠꯄ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯋꯥꯜꯇꯔꯕꯨ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯦꯗꯤꯌꯦꯇꯔ ꯑꯗꯨꯗ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯏꯛꯇꯤ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨ ꯌꯣꯟꯅꯅꯕ ꯆꯠꯈ꯭ꯔꯦ꯫ ꯃꯥꯏꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯃꯥꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯉꯝꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯋꯥꯜꯇꯔ ꯅꯥꯟꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯋꯥꯜꯇꯔꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯋꯥꯌꯔ ꯑꯗꯨ ꯊꯥꯗꯠꯂꯦ꯫ ꯋꯥꯌꯔ ꯑꯃꯅ ꯃꯥꯕꯨ ꯄꯨꯜꯂꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯇꯦꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯝꯁꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯋꯥꯌꯔ ꯑꯗꯨꯒꯤ ꯁ꯭ꯋꯤꯆ ꯑꯗꯨ ꯑꯣꯟ ꯇꯧꯔꯝꯃꯤ꯫ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯋꯥꯌꯔ ꯑꯃ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯌꯦꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯤꯕ ꯋꯥꯌꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯤ, ꯑꯗꯨꯒ ꯋꯥꯌꯔ ꯑꯅꯤꯗꯣ ꯄ꯭ꯂꯁ ꯃꯥꯏꯅꯁ ꯑꯅꯤꯃꯛ ꯌꯥꯝ ꯅꯛꯅ ꯄꯨꯁꯤꯟꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯌꯔ ꯑꯅꯤ ꯑꯗꯨꯗꯒꯤ ꯁ꯭ꯄꯥꯔꯛ ꯊꯣꯛꯂꯛꯈꯤ꯫ ꯁ꯭ꯄꯥꯔꯛ ꯊꯣꯛꯂꯛꯄ ꯑꯗꯨꯅ ꯋꯥꯜꯇꯔꯒꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯗꯛ ꯇꯦꯞ ꯑꯗꯨ ꯃꯩꯁꯥ ꯐꯪꯕ ꯃꯇꯝꯗ ꯃꯩ ꯆꯥꯛꯂꯛꯈꯤ, ꯁꯧꯗꯣꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯋꯥꯜꯇꯔ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯃꯦꯠ ꯎꯪꯒꯗꯧꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯩꯅꯥ ꯐꯥꯎꯔꯝꯗꯦ꯫ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯕ ꯃꯇꯨꯡꯗ ꯋꯥꯜꯇꯔ ꯃꯥꯕꯨ ꯄꯨꯜꯂꯤꯕ ꯗꯛ ꯇꯦꯞ ꯑꯗꯨ ꯃꯩꯅ ꯁꯧꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯅꯥꯟꯊꯣꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯐꯤꯜꯇꯔ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯄ꯭ꯂꯥꯁꯇꯤꯛ ꯃꯩ ꯆꯥꯛꯄ ꯃꯇꯝꯗ ꯄꯣꯛꯈꯤꯕ ꯃꯥꯒꯤ ꯃꯈꯨꯠ ꯃꯄꯥ ꯑꯗꯨꯗ ꯏꯁꯤꯡ ꯍꯩꯊꯗꯨꯅ ꯏꯪꯊꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯣꯜ, ꯃꯥꯏꯛ ꯑꯃꯗꯤ ꯍꯦꯡ ꯒꯣꯃꯦꯖ ꯄꯨꯟꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯡꯅ ꯍꯪꯂꯛꯏ, ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯅꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ?
Solna hairei heng nakhoi gi police department gi miyoi singna aigi client oiriba Mike pu question senaduna leire Mike ki privacy amadi mahaki private life ta nakhoi makhut yamna thinjile Gomez amadi heng nang khangsinadaba sajuna aikhoi di madugi manamda kemta khangdene hairei Solna makha tarai noina fana khangsinadaba sajuna chelabasu chenba yaroi nakhoi tawriba thawong sing adugi damakta aikhoi su law gi mateng lawba tabani Maramdi nakoina igi client oiriba Mike pu nakoina question senaba matamda nakoina tawriba thabak adugi ayaba court tagi lawkhide court nasu Mike pu question senau haina nakoida order tawkhide Gomez amadi hengna mu khumai karigumba aikoina Mike ki matung inare haiba taramba tarabasu Mike ki mayumda amadi mayum manakta kochang changduna senaba natte public place ta senabani haibidi park kumba mafamda senabani masidi logi matung ina yaba thabak ngaktani Sol namuk marai tawduna hairei adugi nate aina nakhoida case tawgadoriba sidi nakhoigi drug ki department da leiriba police officer amana aigi client oiriba Mike ta ngaujaba ama yaure maram aduna aigi client Mike pu noina pambadagi haibadi nungsi nungon gi mawongda yamna pamjabadagi aigi client asigi matung koi inaduna leire haiduna case tawgadoribani police amana micham amabu question senai haiduna case tawgadaba natte Nupa amada atopa nupa amana ngausilak adubu aigi client asina yadabadagi nupa aduna aigi client asibu question senaduna leire haduna case tawgadoribani masi oirabadi leba asida leiriba just amana hekta nakoina tawriba thabak ado khudak asida lepu haiduna order tawrakani achauba drug ki case amada mari lenariba Mike pu police department na senariba ase solna ilai laina apam nungsibana mihoduna Mike pu heng amadi mahaki police officer singna question senaribani haina yamna haisingno onthong onsin tawduna heng amadi Gomez pu Ikaiba pirami fiba masi usalakpada hengna yamna sauna hairei Sol nangumba mathong marung khangdaba mi amada karamba law university na no nangonda law practice tawa yare haiduna degree piraklibase Sol na yam kakna khumlaklami mathong marung khangdaba ukil aina kari taropa ngambage yengu pung amagi manungda nakhoi department gi mathakta court tagi che laklagani mathangi sinda Mike amadi Sol ki kar manungda famduna lerami aduga office manungda heng amadi Gomez na kari wari sanaribige haibadu tarami Gomez amadi heng na hainai Sol na haram liba wasing adubu karamba angawba just na yarakadoribano Gomez na hairei Sol ga yamna yanaba papa dumian koba just amalebani mangonda soiduna Sol na hairamgani madugi just adudi Sol na hairiba khudimaki yabani makhoi ani na wari sanaraba se taraba matungda Sol na hairei Mike akoina tawrumliba kadarado yamna kuina chanaba yagadaba order natte court tagi che laklabasu police department atopa court amada mu approach tawduna nangonda amu hana senabagi thabak torokpa yai maram aduna nangonda yamlabada pung kunmari dagi hena fangloi maram aduna pung kunmari asigi manungda nangna tawgadaba thabak punmak losilo aduga gyan tana micham amagumna hingba ngamna bo honau Mike na police station da hana chalibagi maramdi arigumba mangonda adum police na senaduna leiba tarabadi mahakna chemical yonba chatpa matamda police sing adusu mahaki matung inaduna lakani madu oirabadi makoina siliba plan khudimak fail oiba tabani makoi su jail da leiba tabani mathangi sinda Mike police sing aduna mabu senadre khanglaba matam aduda Mike na makoina yongadoriba chemical sing adu lawba laklami adubu makoina yongadoriba chemical sing adudi makoi gi office ki godown adu da leiramdre matawasi ubada Mike na nongmai satok imungda sauna changlaki aduga Walter da hanglai chemical sing adu kadai da laikhrabage Mike na Walter gi makokta nongmai namdun hairei aina masing 1 dagina 3 fawba 3 bagi manungda nangna match sing adu kadai da leige haidraba tarabadi nang soidana siragani jesina khami Mike amta ngaikho Walter da idea fajaba ama lere magi idea do amta tamina kisi Mike Walter na siliba plan asida nangsu aisu aikhoi gi phangpham thokpa chemical yonmadagi phangado paisa sing adu su phangani aduga Walter na su magi saruk soidana phangani Mike asawa ngatang phatharaga hanglai Walter jesina hairibase chumra Walter na yamna kakna hairei aina siliba plan asida aikhoi khudumaki apamba loina phangani matang asida ngasigi episode ase losinjari aikhoi gi episode asi kamdawi haibadu aikhoida comment tawduna sungson sodana khanganmirau mamangi episode singda like subscribe comment amadi share tawbikiba singbu amuka hana thagachari